Silong bro. Ada. Si. Tahu. Kamaya. Ay sila laing ngasi. Ay gi net jam nuai tabu to sino maya. Ni Jio Fiber do ma loge lakwa sila phangdre. Do ay Jio order to hore sino maya gi nuai na bagi dama ay gi net nuai tabanina. Do net nuai na bani hai tana. Ay Jio order to hore sino maya. Ada sila change ngatang phamni. Ngak phamni sajam sai wa mang hinga yang ngateng elek thagen thari ni ke cha thai sinau kana le di lak pio sapo to pio yang ngateng lek thage Abe ya ye. cha kitang wat ke cha hao đấy ये बहुत कहते हैं अबे यार भाई लिंक कितना मजे कर रहा है ओए जिमी thì này tóc khởi ra này bố ये बहुत है like malay thank you kanano like to bude मजे करता है ये लोग wow मैं लिंक पे मारना भाई लिंक पे ना कुछ क्यों आ जिंदगी में नहीं हुआ khum jadi ham ngak da uncle bu jai si de bai pai mo jai phare haya hum chao chao na to ai na cha pam jam du ga cha lo le uncle kai lam da no khamba na yamba silcher ko du ya kaka ki de uncle ki ne jam nungai te na ko nungai man da na like thab da su jam na problem mo re si ja bai sinau youtuber kang na jam na complain taw re yamba ki net nungai te lb la la lo bek taw re ano Jio Fiber lo gan chapa ya silcher da pa ngak tre ju o landel o da taw re chắc chắn là bộ không ba एक यूरो में khoi ti ma nak to pe mo uncle program lai bro ngasi program lai te ino oren 7 pm lb la o hoi la ke anu kan an ju ka sir ani subamakta da khuram jari na channa jai jai ichan busu khuram jari ichan busu welcome tau jari agi chan anju cha sing chan na bo
ꯌꯨꯝꯗ 5G ꯐꯥꯕ꯭ꯔꯣ 5G ꯐꯥꯗꯦ ꯑꯩ 4Gꯅꯤ ꯑꯩꯒꯤ ꯏꯆꯦ ꯑꯟꯖꯨꯕꯨ ꯍꯥꯏ ꯑꯃꯅ ꯍꯣꯏ ꯑꯣꯖꯥ ꯕꯤꯔꯖꯤ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖय ꯀ꯭ꯔꯤꯁꯅ ꯏꯌꯥꯔꯐꯥꯏꯕꯔ ꯂꯧꯕꯁꯦ ꯌꯨꯝꯗ 5G ꯐꯪꯗ꯭ꯔꯗꯤ ꯂꯧꯔꯨꯅꯨ ꯑꯪꯀꯜ ꯑꯣ ꯀꯔꯤꯅꯣ ꯆꯥꯏꯗꯣ ꯕ꯭ꯔꯗꯔ ꯑꯩꯁꯨ ꯆꯥꯕ ꯂꯥꯛꯀꯦ ꯋꯥꯎ ꯑꯩꯒꯤ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯏꯌꯥꯝꯕ ꯏꯅꯥꯎ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯏꯅꯥꯎꯗ ꯏꯟꯒꯦ ꯏꯅꯥꯎ ꯀ꯭ꯔꯤꯁꯟ ꯁꯦ ꯏꯌꯥꯝꯕ ꯕ꯭ꯔꯗꯔꯅ ꯏꯜꯂꯛꯏꯀꯣ ꯑꯣꯖꯥ ꯕꯤꯔꯖꯤꯠ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯂꯥꯛꯑꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛꯁꯦ ꯑꯃꯈꯛꯇꯪ ꯂꯩꯌꯦꯀꯣ ꯅꯅꯥꯎ ꯍꯤꯟꯖꯥꯡ ꯍꯧꯔꯛꯄ꯭ꯔꯣ ꯅꯅꯥꯎ ꯍꯤꯟꯖꯥꯡ ꯍꯧꯔꯛꯄ꯭ꯔꯥ ꯆꯦ ꯑꯟꯖꯨ ꯍꯥꯎꯔꯦ ꯆꯦ ꯍꯣꯏꯗꯤ ꯎꯇꯤ ꯍꯥꯎꯈ꯭ꯔꯦ ꯑꯪꯀꯜ ꯑꯍꯦꯝ ꯑꯍꯦꯝ ꯑꯃꯇ ꯈꯧꯗꯤꯃꯨ ꯑꯍꯦꯝ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯖꯤꯔꯣ ꯀꯣꯜ ꯑꯣꯏ 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 ꯀꯅꯥꯅꯣ ꯑꯣꯏ ꯀꯣꯔꯤꯁꯦ ꯖꯤꯔꯣ ꯀꯣꯜꯅ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯦ ꯑꯟꯖꯨ ꯉꯥ ꯍꯥꯎꯔꯦ ꯑꯣꯖꯥꯅ ꯑꯩꯒꯤ ꯑꯃꯁꯨꯡ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯏꯁꯩ ꯁꯛꯄꯤꯔꯦ ꯑꯣꯖꯥꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯁꯛꯄꯤꯔꯦ ꯍꯣꯏ ꯆꯦ ꯑꯟꯖꯨ ꯍꯣꯔꯦꯟ 7 PM ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯈꯨꯏꯎꯂꯦ ꯈꯝꯕꯅ ꯌꯦꯛꯄꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯅꯅꯥꯎꯆꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯏꯅꯥꯎꯈꯃꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯌꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛꯁꯦ ꯑꯅꯤꯈꯛꯇ ꯂꯩ ꯑꯟꯖꯨ ꯀꯁꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯦ ꯑꯟꯖꯨ ꯀꯥꯏꯅ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯕ꯭ꯔꯗꯔ ꯍꯌꯦꯡꯗꯒꯤ ꯆꯠꯀꯅꯤ ꯑꯣ ꯉꯁꯤ ꯀꯩꯗꯧꯔ ꯆꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯆꯟ ꯑꯟꯖꯨꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯣꯏ ꯍꯣꯏ ꯇꯧꯃꯤꯟꯅꯁꯦ ꯑꯣꯟꯄꯣꯠ ꯃꯥꯄꯜ ꯂꯩ ꯑꯪꯀꯜ ꯃꯅꯣ ꯕ꯭ꯔꯗꯔꯗꯤ ꯉꯁꯤ ꯏꯁꯩ ꯆꯠꯇ꯭ꯔꯕꯣ ꯉꯁꯤ ꯏꯁꯩ ꯂꯩꯇꯦ ꯏꯅꯥꯎ ꯑꯣꯟꯄꯣꯠ ꯃꯥꯄꯜ ꯂꯩ ꯍꯟꯗꯛꯇ ꯑꯩꯒꯤꯅ 27 ꯅꯕꯦꯝꯕꯔ ꯏꯁꯥꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕ ꯍꯧꯈꯤꯕ ꯁꯤꯜꯚꯔ ꯁꯤꯇ꯭ꯔꯥꯗ ꯑꯣ ꯁꯤꯜꯚꯔ ꯁꯤꯇ꯭ꯔꯥꯗ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯂꯨꯍꯣꯡꯕ ꯍꯧꯕ ꯁꯤꯜꯚꯔ ꯁꯤꯇ꯭ꯔꯥꯗ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯤꯔꯖꯤꯠ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯩꯒꯨꯝꯕ ꯑꯩ ꯀꯥꯟꯅ ꯂꯩꯇ꯭ꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛꯁꯦ ꯑꯅꯤꯈꯛꯇ ꯂꯩꯔꯦ ꯑꯪꯀꯜ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯗ꯭ꯔꯤ ꯑꯩ ꯁꯤꯜꯆꯔꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯪꯀꯜꯁꯦ ꯉꯁꯤ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯑꯦꯁ ꯑꯩ ꯃꯑꯣꯡ ꯇꯥꯕ꯭ꯔꯥꯅꯦ ꯃꯥꯏꯒꯁꯦ ꯃꯨꯁꯜꯂꯦ ꯅꯨꯡꯁꯥꯗ ꯒꯥꯏꯁꯦ ꯆꯟꯗꯟ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯕꯥꯝꯔꯥꯝꯄꯨꯔꯗꯒꯤ ꯑꯣ ꯕꯥꯝꯔꯥꯝꯄꯨꯔꯗꯒꯤ ꯍꯣꯏ ꯍꯣꯏ ꯑꯣ ꯚꯥꯞ ꯇꯥꯔꯦ ꯕꯤꯖꯦꯗꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯕꯤꯔꯖꯤꯠ ꯀꯩꯁꯨ ꯇꯧꯗꯦ ꯕ꯭ꯔꯗꯔ ꯊꯕꯛ ꯃꯄꯨꯗꯨꯅ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯣꯀꯦ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯀ꯭ꯔꯤꯁꯟ ꯂꯥꯏꯔꯤꯛ ꯄꯥꯎ ꯈꯨꯅꯣꯛꯁꯦ ꯀꯩꯅꯣꯝꯃ ꯍꯩꯗꯧ ꯂꯩꯌꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯣꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤ ꯇꯧꯈ꯭ꯔꯕꯅꯤ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯆꯟ ꯑꯟꯖꯨ ꯊꯥꯒꯠꯆꯔꯤ
अंकल नमस्ते खंबे नमस्ते नमस्ते आई नोप से करी हाइनिंग हाइरो तागे से हाइरगे हाइरे 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 अंकल कैसे वरो बुलेते इनाउ फमदा इनाउ जापो फमदा ने यामना कैसे वारो पुरो बुकै नते ꯑꯩꯅ ꯌꯨꯝꯗ ꯂꯩꯕꯁꯦ ꯑꯩꯒꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯎꯟꯗ ꯉꯔꯥꯡꯒꯁꯦ ꯑꯩ ꯌꯥꯝꯅ ꯈꯨꯗꯨ ꯂꯣꯟꯈꯠꯂꯨꯔꯦ ꯏꯅꯥꯎ ꯈꯝꯕ अंकल मिनुक्से वरी ले हायरगे हायो 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 नहान 19 जुनदना इचन नुपीगे लुहोंखरे बाम रामपुदा ओ मने मने आई सामीदना को अदुनी yamba rasmani na pungjai khare au mane ta rasmani ga ta bida san ga jai na ko shaiba lepa jate ko shaiba lepa jate ju ho net ne problem oi kal gi na tra jum da as kano inau khamba hai kan de ko aduna youtube ta leba ko youtuber sinau mayam na ko waro su jai ko khoi tamgol se khoi video yeng bide like to bide kaina ja ai inau khamba uncle na kayam jam wai haibu thajar ko no mutu no mati inau su yamba ga unar khini ai yumda soidana kaugani ko adubu nayambadi laira ba sangani na kaubu ikaina sum leibani ado kayam jam net nungai te bada uncle na yumde tholaga a real crossing do ko phansang lambi ni ko minute manga tara lambi kulum chalaga aduga ai video ba upload tawri ni ko aduki matik ai video se jam wana ai thangalo nong mani ni lep khadi nungai taba wakhan da ko mayam se adugi da tani aduna maramak tai video yang mose yum de thoga video yang bajal ko mayam thaja biro ngasai khulak ni na uwa jam hori dana na hang lu hong bagi video hapo dana budget ai na halong bai video ila hodre ko ai na la pat su kitang thiengre weather problem na gari reserve to la pat na ai video pung pha da to la hodre ai short di video ni ka thang pani ko isan ni pi dona lai hupagi dhaman bor dona lai hupagi ne short ani ma thang pani short ma cha ka ko ge 24 kaya na 15 minute la 24 minute ado thang ki pani ko nongmadi ai su la kani uncle oda sure uncle na suidana inabu kaugani inabu chakchami nagani ko ai uncle na nungai jabase youtube da ichinaw myam unajab se uncle jam nungai uncle na tawri sidi kayada ai di noi du mana su jam expert oibanate channel sida jam normal da dum tawjaba saki mayam unabase uncle na jam nungai jaba ko video siga su loba jaba wasu dum jawri maramakta anamnti jawde aina pamsina video siga loba jaba akogi kana gadaba posak sisu aina pamjaba uncle na ko ado uncle gi di khulak na wa jam housin ni si jam nungai te khamba aduna uncle jam wai ko aduna sauduna ngasi Jio 5 da ngasi ai wara tokthogara ai ju khanghaudre G5 do G ai de 4G ni nang 5G na te jade hare rebitana ai su lakchere kakagi jumda lakchege kakagi jumda ai isan di ngasimak la su kakamangona isan bu welcome tori nungsi he ai khoi uncle se mayam full support tobio thank you ai gi naw khamana support tobio hare birejena tamangol gi jum se khak marada ni ko amani bireje khak marada ni no ma soidra nang ai nang su khamba da su ai haini noini mak ai no ma soidra kaugani sinaw ko taras banina isai barton tawkhibani tawre mang tawre mi adoni bireji su ai soidana kaugani uncle su hauji smart ore hanade jamna improvement ore full support ni wow ai nauna thagat pi thank you ne amri hai phuti ko sum mayamna sum video kan tawren sum tawbani ko noi du mana ai video da editing to su haite man kan to su haite matam su sangde uncle gi di sai japani ko isai de wana halaga chim su haitaba aduna sum mayam nusi bidana noi mayamna support to bidana sum video sum mayamda yenghanbagi aigonda pangon thokjabani uncle smart oire hauji ai o nanga thaga piraka smart oiduno ne anju kasana comment hare uncle bus kandi manakta natra khakmara se mani khamba uncle wa haige khu khakmara lambi dinang thibi thota de ko bus kandi town he joba
Baskandi Bazadagi Sumlaga, Baskandi Madrasa Panganiko, Madrasadagi Chumting Lagan, left side Lambi Menu Changani, Aquilambidi, Adankai, Atai Hainingaletico, Sumla Silchela, Baskandi Lambi share, Madrasa Tadu Maga, Madaga Hoi Hajabam Dugane, Sambo, so on Tipaneva, Grabbing Amita Indian Gas Agency, and Comodugi Lambido, Peace Road, Robu Hajaladum, Uncle Panganico. I Nupina Balaram High School, Palabonda, Oza, Ubani. Wow! Adu the Kanganina. I Nupina Balaram High School, Palabonda, Oza, Ubani. Oh, do the Ozabiri Kangani, Hayo, Aisu, Numiki Chalini, Palabonda. Isay nung may chapado unarasu kaunani na karino kanana hambari khanjadre akogi biraji che kari kawgodo ba channel ina sum ming haina sum kawre ko nangari ojam jakau banina kanana haliba kanana karin to bri hai ngamdre ko sum channel da sum lab ne ming haina sum kaunare kanana hanbadi haije khamang ngamdre biraji aigidi tai 43 years kano ko re ko loido ji 44 changa ka dore jengba nungai Saibiwe. Thank you, Ichan and Joe. Jemuna Amuksu, Namaste, Aigi, Nusi Cheraba, Uncle. Thank you. I now come babu Takachari. I now come Matam Puma in our to Tabakta, Mongol, Wishno, Habase, if I want to Tajambu, Wishno, I now come babu, Uncle next month, Soidana, Lakani Shore, Uncle Soidana in our welcome to Guni, Ko Yamagi, Lida Sangaida, in our Chacharama, Yamana, Koguni, Ko Nang Lapada, Bidajis Koro, Bidajis Kanana Hanbadi, High Hangam Jetreco. Full support, Kambana full support, the Birajina, Aigi 34 ni. Oh, the Birajit Aina Haleko, I did 43 Lloyd 44 Change, do the Birajit Aina Haleko, some do the Chinau from Congressy, Nangi Nupina, Oja, Ubasebram Schoolda, Emidra High School dra, Aigi Uncle Nuxibo, Haune, Nuxibani, Aigi now so, Uncle and Jam Nuxi. Ko miuba nungsiba haiba sidi isinau to nungsiba nate lamlamba kaya su thamoi nabu tingurba thamoi nabu chunaroba thamoi nabu nungsina phawdi loina isinau mutani ko horen 7 pm lb leipin to bi uncle sure ai so tok jage high school dani oh adudi koi bireji ki nangi size oja orise ma mamin kari kawi कोई बिरजित चैनल पाई को बिरजित आईडी चुमना सिंपल पाइजे बा चैनल नि को आईडी चैनल के मतंग रसु कईगुम खंगे को इनाव खंबोने हेले खंबा मार्कति जामना एक्सपेरियंस ओबा अंगांग उर सखोदि जाम सिनो नि चैनल सिदा आईडी होजि अप्रैल मे जून जुलाई होजि जुलाई नि को 1 years 3 months चले 15 months आइना चैनल पाइरे से को दुमिया जन सिबि अदो आइना आइगी खितंग प्रॉब्लम हाइबो आइना लेम फमसि नेट नुंगाइतबसिना इस्नाव मयांगी वीडियो से मतम जाना येंबो ngamdi हे चैनल जे हांग उंगबतने को आइता नेसन उरु लेबा हाइतरा दीपारानी कवे वो ओके मदसु उननी उनरदि कौननी आइनदि मसा खंगरोय सुम हांगा खंगनी अंकल मी लोइनमक अमतनी मियंग अमदा जेमिनबा दरकारनी लाइरा इना खुनबा हाइबा अमलेते आइगी ओइनदि अंकल मतम खुदिंग नुसी चानना लेमिनबै दरकारनी राइट चुम्मी इनाउन हाइबा चुम्मी अदुबु नयामना थमोय तिंबै सुम हाइबनी को अदुना इनाउन हाइजाम चुम्मी आइ इनाउ अंगांगुरसु जाना भाबताबा इनाउनी ngasi कनोदा अखोगी चेनदा मीडिया गी मागेदा मायुक जाबा मीडिया दा कनो लेबा हाइबसिति जामना एक्सपीरियंस मथौ ताय जाना वाखन फादा मथौ ताय मीना थिरे ngangasu सावबो जादि शिपतिला गिनी शिपतिला गिनी दुदि अखोय बिरजे मथंग उनरदा कौनरसिको sak khangam da su jai aina su khangam da uragadi kaunasiko chumba kaunasi nangna hekta kauro aisu hekta khangadi kaurake anju kasa aisu karim khangde sia
khꯪꯗꯦ ꯀ ꯍꯥꯏꯒꯠꯂꯦ ꯑꯩꯈꯣꯏ ꯑꯟꯖꯨꯔꯒꯤ ꯈꯨꯟꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯟꯖꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯀꯦꯔꯥ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯑꯪꯀꯜ ꯑꯩꯅ ꯑꯉꯝꯕ ꯊꯛꯇ ꯑꯪꯀꯜꯕꯨ ꯆꯤꯡꯈꯠꯀꯅꯤ ꯑꯃꯛꯄ ꯋꯥꯈꯜ ꯑꯃꯇ ꯌꯥꯎꯗꯅ ꯆꯨꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯐꯥꯔꯁ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯈꯪꯉꯤ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕꯁꯦ ꯌꯥꯝꯅ ꯐꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯈꯜ ꯈꯜꯂꯤꯀꯣ ꯆꯦꯅꯦꯜꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯪꯀꯜꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤ ꯑꯁꯤ ꯎꯕꯗ ꯈꯪꯉꯤ ꯀꯣ ꯆꯦ ꯑꯟꯖꯨ ꯂꯥꯏꯀꯣꯟꯒꯤ ꯑꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏ ꯑꯩꯗꯤ ꯂꯥꯏꯀꯣꯟꯅ ꯌꯥꯝ ꯆꯠꯂꯤ ꯑꯟꯖꯨ ꯂꯥꯏꯀꯣꯟ ꯏꯁꯩ ꯆꯠꯂꯤ ꯂꯥꯏꯀꯣꯟꯒꯤ ꯏꯕꯨꯡꯍꯟ ꯏꯁꯩ ꯁꯛꯄꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯥꯏꯅꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯀꯩꯅꯣꯗꯣ ꯔꯥꯅꯤꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯔꯕ ꯆꯦꯅꯦꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯗꯤ ꯍꯥꯏꯖꯩꯀꯣ ꯑꯩꯒꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯁꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯅꯤ ꯀꯩꯗ ꯃꯌꯥꯝꯅ ꯈꯪꯕꯤꯗꯨꯅꯤꯀꯣ ꯑꯩꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯃꯇꯝꯁꯦ ꯈꯤꯇꯪ ꯋꯥꯖꯕꯀꯣ ꯑꯗꯨꯅ ꯑꯪꯀꯜ ꯑꯍꯥꯟꯕ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯤ ꯑꯪꯀꯜ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯔꯤꯜꯗꯁꯨ ꯎꯅꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯄ ꯌꯦꯡꯉꯦꯕ ꯏꯁꯩ ꯍꯧꯔꯝꯗꯥꯏꯗꯅ ꯅꯪ ꯁꯨꯡ ꯎꯗꯕ ꯀꯣ ꯒ꯭ꯂꯥꯁꯇ ꯎꯅꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯏꯅꯥꯎꯗꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯗꯁꯨ ꯆꯦꯅꯦꯜꯗ ꯎꯔꯁꯨ ꯁꯤꯝꯕꯜ ꯆꯞ ꯃꯥꯟꯅꯩ ꯗꯥꯏꯔꯦꯛꯂꯤ ꯇꯥꯏꯕꯪꯗ ꯔꯤꯌꯦꯜ ꯎꯅꯔꯁꯨ ꯑꯩ ꯏꯅꯥꯎ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯈꯝꯕꯀꯣ ꯍꯣꯏ ꯔꯥꯅꯤꯅ ꯍꯥꯏꯌꯦ ꯔꯥꯅꯤꯗꯣ ꯏꯆꯥꯅꯨꯄꯤ ꯊꯣꯛꯑꯦ ꯏꯇꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯌꯥꯝ ꯐꯕꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯔꯥꯅꯤꯗꯣ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏ ꯏꯕꯥꯏ ꯏꯕꯨꯡꯁꯨ ꯐꯕꯅꯤ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯟꯖꯨ ꯑꯩ ꯆꯪꯉꯛꯀꯅꯤ ꯑꯟꯖꯨꯁꯦ ꯍꯧꯖꯤꯛ ꯂꯥꯏꯀꯣꯟꯅ ꯁꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯚꯔꯥꯗꯒ ꯂꯩꯔꯤꯕ꯭ꯔꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯠ ꯁꯪꯀꯤꯔꯇꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯑꯗꯨꯅ ꯅꯌꯥꯝꯕꯩ ꯆꯦꯅꯦꯜꯁꯤꯗꯤ ꯈꯝꯕ ꯃꯌꯥꯝꯗ ꯌꯥꯝꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯆꯠꯅꯂꯣꯟ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯣ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯋꯥꯏꯐ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯏꯁꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝ ꯍꯥꯏꯅ ꯂꯩꯒꯅꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯍꯥꯎꯁꯇ ꯀꯣ ꯏꯃꯥ ꯏꯄꯥꯗ ꯀꯔꯤ ꯊꯛꯁꯤ ꯈꯥꯁꯤ ꯆꯠꯀꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯀꯔꯝ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯌꯨꯝ ꯄꯥꯟꯒꯅꯤ ꯃꯗꯒꯤꯗꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯙꯔꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯄꯥꯎꯇꯥꯛꯁꯦ ꯑꯩ ꯃꯌꯥꯝ ꯄꯤꯅꯤꯡꯉꯤ ꯑꯗꯣ ꯑꯩ ꯅꯍꯥꯟꯁꯨ ꯐꯥꯔꯁꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯗꯤ ꯊꯝꯖꯈ꯭ꯔꯦ ꯁꯦꯀꯦꯟꯒꯤ ꯑꯩ ꯀꯩꯅꯣ ꯔꯤꯜ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯤ ꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯍꯣꯏ ꯑꯗꯣꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯚ꯭ꯌꯨꯁ ꯋꯥꯠꯈꯤꯀꯣ 66 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ 66 ꯂꯥꯛꯄꯤꯕꯗꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯃꯣꯏ ꯍꯔꯥꯎꯈꯤꯀꯣ ꯑꯩꯒꯤ ꯍꯩꯇꯅ ꯑꯪꯀꯜꯅ ꯈꯤꯇꯪ ꯈꯪꯖꯕ ꯋꯥꯍꯩ ꯈꯔ ꯊꯝꯖꯈꯤꯕꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯛꯄꯤꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯗꯣ ꯃꯗꯨꯁꯨ ꯑꯪꯀꯜꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤ ꯀꯣ ꯃꯈꯥ ꯅꯦꯛꯁ ꯚꯤꯗꯤꯑꯣꯁꯨ ꯑꯪꯀꯜ ꯁꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯪꯀꯜ ꯚꯤꯗꯤꯑꯣꯒꯤꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯣ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯁꯤꯒꯤꯁꯤ ꯌꯥꯝꯅ ꯍꯥꯞꯅꯤꯡꯉꯤ ꯍꯥꯏꯀꯣ ꯍꯌꯦꯡ ꯑꯪꯀꯜꯅ ꯃꯇꯝ ꯑꯃꯗ ꯏꯅꯥꯎ ꯈꯝꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯆꯠꯈꯤꯗꯧꯅꯤ ꯏꯅꯥꯎꯁꯨ ꯅꯣꯡꯃꯗꯤ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯆꯥ ꯏꯁꯨꯒꯤ ꯃꯊꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯍꯟꯈꯤꯗꯧꯅꯤ ꯑꯗꯨꯅ ꯍꯟꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁꯦ ꯂꯩꯍꯧꯅꯕ ꯍꯌꯦꯡ ꯇꯨꯡꯆꯠꯇ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯏꯆꯥꯁꯤꯡꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯪꯀꯜꯅ ꯁꯦꯝꯃꯤꯁꯦ ꯅꯣꯡꯃ ꯑꯩ ꯂꯥꯛꯈꯤꯒꯦ ꯑꯪꯀꯜ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯄꯨꯟꯅ ꯐꯖꯅ ꯁꯦꯝꯁꯤ ꯍꯣꯏ ꯏꯌꯥꯝꯕꯅ ꯁꯣꯏꯗꯅ ꯏꯅꯥꯎ ꯀꯧꯒꯅꯤ ꯀꯧꯔꯒ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯀꯣ ꯑꯪꯀꯜꯗꯤ ꯆꯦꯅꯦꯜ ꯄꯥꯏꯔꯤꯁꯦ ꯑꯪꯀꯜꯗꯤ ꯃꯤꯅ ꯍꯣꯏ ꯃꯤ ꯑꯁꯤ ꯍꯥꯏꯔ ꯃꯤꯅ ꯊꯥꯖꯔꯣꯏꯀꯣ ꯑꯩ ꯁꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯈꯟꯖꯗꯦ ꯑꯪꯀꯜꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯑꯪꯀꯜꯅ ꯉꯁꯤ ꯍꯩꯇꯕ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯉꯝꯖꯕ ꯀꯦꯄꯥꯁꯤꯇꯤ ꯑꯩꯒꯤ ꯇꯦꯂꯦꯟꯗꯒꯤ ꯈꯔ ꯊꯝꯖꯕ ꯗꯥꯏꯂꯣꯛ ꯃꯌꯥꯝ ꯇꯥꯕꯤꯔꯒ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯒꯗꯕ
masiगी mingchatchini uncle na taliche ko adubu ngasi mayam nungsibidana uncle ge video su kaya mayana support tobi masi uncle na punsida kauba ngamoroda poni ko hoi ai angang laik tambagi mapanda oh mapana di kai silche da leira pulapul da leira ato pham da leibra di ai luhongbuda soidana uncle bu hairakani sure atawutabu nangna luhonggadaba oiba taragadi uncle na haigadabadi ko luhongba haifasitabu tha mamangda thani mangda ko haina singnaba loin tongnina ko madu matamduda uncle da hana khangalo uncle ri ngasi mayam gi taragi seba tobunina hayeng isai leitabdo ngasi akta lakpa jai hangchi isai leita akta lakpa jai adun uncle gi duty sidi kaimta warranty leitaba thabak nina aduna inauna hayeng matamda ko imai pagi thaujan mapugi thaujan taibang jumban lambi da lakado matamdo madun ko na jektaba isora khoramo ai luhongmuda soidana uncle bu harakani sure so madu challenge ni uncle isai leirabasu uncle isai cancel tawraga inaugi khambagi luhongba uncle lakani uncle soidana pejan oiragani ko masima thajau iyambada adu uncle na haige dabaibu nangna kaigumba matamdo jo matamda thakai tha mangdadi uncle da hana khangam changi ko natrabadi uncle di akhoi ni toiba na changkita di jam luhre khamba migi baton loksologa haido pasu jade haido pa taragadi jumburu chalaga haijaraga nonjaraga matamduga ngangnaga natrabadi aina ke mafam amada isai kai gumama haido khotona karan tanaba tagadi ai punsi de leiri makai madu khunduma isai sakpa phangoroi damni adugi matik jamna lu re khogi na cha sankito ne ko full support hare Kaberi Sharma wow kuireda ai isan mainu su udaba kai gino Kaberi message delete toiro delete yengani kari delete no jam nusiba ai isan mainu ni jam nusiba ai thamoida jam nusiba ai isan Kaberi Sharma kari delete taurino ado like toromuko labanina ko matang kuire Kaberi Sharma se udaba chai sing charaba manu khambana full support matang kuding makta japhebada oru uncle thank you japheba ojage uncle su itomtani isnau ani hum sute ko sude habadi nipada itomtani isi mechanjum pangre adun uncle lipi ngedegi mi phamda oidaba minamba chintiba uncle tarokte ko uncle di ngasi keda chadragasu kanagumbogi awab tabda uncle di mating tobo pamjaba adumuma misak amani ko hoi uncle na khangdingada oidaba ngangamba jai adubu uncle di itomdo oibanina kanam phamda oidaba minamba chintiba ngangde ko aduna iyamba haire ai ore inau haire ai ore itomta ore ko aduna uncle di jamna nurukna chachai uncle full support thank you udaba kuire kaka aduni san mainu kaka nasu udaba kuire isan mainu bu nayak togde ko nayak togonu mainu do uncle gi kaka gi channel live to muko khamana lapire thank you agi no khamba full support uncle LBC jamna nungai ba wari important natani wari sanasi full support thank you agi inausu matam lebada miam tarana support to biba mai pakpa haibado oibo oisuno uncle chumi aina ulta changi bai delete tawrine o kaim kade hojiki matam se jamna lure khong thang base thang dringaida chamrak khanthabagi mathawni chumi jam chumi chare kaka charabo kaka chadri mainu mucha nang chare ko na yikanu uncle haina lapsung pile thank you uncle gi damakta nanau lei jaha tawbada nanau ama lei haise kaubi ganu ai angamba thabakta tarokhini matam duga thank you matam leba kipta inau khamba mai pakpo oyo ko channel su phajana chathau meyangi seba matik chanto media da matik chaba seba to bangamba oyo aduga matam leringada inau gi su punsi gi ko ai gi punsi da lakadoba khongchata
ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨꯁꯨ ꯊꯤꯌꯨꯀꯣ ꯑꯪꯀꯜꯗꯤ ꯊꯕꯛꯁꯨ ꯇꯧꯍꯧꯗꯦ ꯅꯠ ꯁꯪꯀꯤꯔꯇꯟ ꯆꯠꯂꯒ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯆꯂꯥꯔꯤꯁꯤꯗꯅꯤꯀꯣ ꯑꯗꯨꯅꯤ ꯑꯪꯀꯜꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯝ ꯈꯪꯉꯝꯄꯣꯟꯇꯦꯗ ꯆꯦꯅꯦꯜꯒꯁꯦ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯇꯥꯔꯦ ꯚꯥꯃꯣꯟ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯦꯝꯕꯤꯕꯅꯤ ꯈꯝꯕꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯅꯤ ꯏꯅꯥꯎ ꯈꯝꯕ ꯑꯗꯨꯅ ꯆꯦꯅꯦꯜꯁꯨ ꯄꯥꯏꯌꯨ ꯆꯦꯅꯦꯜꯒꯤ ꯇꯔꯞꯇꯩꯁꯨ ꯃꯥꯏ ꯄꯥꯛꯇꯅ ꯀꯣ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕ ꯑꯐꯥꯎꯕ ꯑꯃ ꯍꯥꯏꯕ ꯖꯦꯟꯇꯜ ꯃꯤꯗꯣ ꯑꯣꯏꯕ ꯑꯣꯏꯔꯛꯁꯅꯨ ꯍꯌꯦꯡ ꯏꯅꯥꯎꯅ 100K ꯌꯧꯕ ꯃꯇꯝꯗ ꯆꯦꯅꯦꯜꯗꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕꯒꯗꯣ ꯑꯪꯀꯜꯅ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯒꯅꯤ ꯀꯣ ꯏꯅꯥꯎꯅꯒ 100K ꯌꯧꯅꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯐ꯭ꯂꯥꯁ ꯑꯣꯏꯕ ꯃꯇꯝꯗꯀꯣ ꯑꯪꯀꯜꯅ ꯏꯅꯥꯎꯕꯨ ꯑꯥꯁꯤꯁ ꯃꯪꯒꯣꯜ ꯄꯤꯒꯅꯤ ꯍꯧꯖꯤꯛꯁꯨ ꯏꯅꯥꯎꯕꯨ ꯑꯪꯀꯜꯅ ꯑꯥꯁꯤꯁ ꯃꯪꯒꯣꯜ ꯄꯤꯔꯤ ꯆꯦꯅꯦꯜꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯀꯗꯕ ꯂꯝꯕꯤꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯁꯨ ꯏꯅꯥꯎ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯪꯀꯜꯅ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯗꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯅꯠ ꯁꯪꯀꯤꯔꯇꯟꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯏꯅꯥꯎꯅꯤ ꯑꯣ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯑꯒꯨ ꯂꯥꯛꯑꯦ ꯀꯥꯃꯪꯒꯣꯜ ꯆꯥꯛ ꯆꯥꯔꯕ ꯑꯒꯨ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯄꯨꯡꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯪꯀꯜꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯪꯀꯜꯅꯁꯨ ꯂꯩꯔꯤꯕ ꯃꯈꯩ ꯍꯤꯡꯉꯤꯕ ꯃꯈꯩ ꯀꯣ ꯅꯣꯡꯃꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯍꯜꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯣ ꯑꯗꯨꯐꯥꯎꯗꯁꯨ ꯏꯅꯥꯎ ꯈꯝꯕꯕꯨ ꯑꯪꯀꯜꯅ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯪꯀꯜꯅ ꯉꯁꯥꯏꯁꯨ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯪꯀꯜꯗꯤ ꯏꯇꯣꯝꯇ ꯄꯣꯛꯄꯅꯤꯅ ꯉꯁꯤ ꯆꯧꯕꯗ ꯑꯪꯀꯜ ꯃꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯃꯤꯅ ꯉꯥꯡꯗꯦ ꯀꯣ ꯃꯔꯝ ꯑꯗꯨꯅ ꯑꯪꯀꯜꯅ ꯂꯩꯔꯤ ꯃꯈꯩ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯕꯁꯨ ꯏꯅꯥꯎꯕꯨꯗꯤ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯪꯀꯜꯅ ꯑꯁꯤꯃ ꯊꯥꯖꯧꯀꯣ ꯀꯥꯃꯪꯒꯣꯜ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯒꯤ ꯃꯉꯥꯡ ꯄꯨꯡꯐꯝꯒꯤ ꯂꯨꯛ ꯍꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯆꯤꯟꯗꯝꯕꯤꯕꯒꯦ ꯏꯕꯨꯡꯒꯤ 이베마 ꯑꯒꯨ ꯀꯀꯥꯗꯤ ꯉꯁꯤꯒꯤ ꯀꯣꯔꯧ ꯃꯉꯥꯡ ꯄꯨꯡꯐꯝꯁꯤꯗ ꯂꯨꯂꯦꯟ ꯂꯨꯞꯄꯨ ꯆꯤꯡꯗꯝꯖꯗ꯭ꯔꯤꯌꯦ 이ꯕꯨꯡꯒꯤ 이베마 ꯑꯒꯨ ꯅꯪ ꯉꯁꯤ ꯁꯨꯟ ꯆꯠꯇ꯭ꯔꯣ ꯂꯝꯗꯝ ꯊꯥꯞꯅ ꯂꯩꯖꯔꯕꯁꯨ ꯑꯪꯀꯜꯕꯨꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩ ꯑꯪꯀꯜꯕꯨ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯑꯪꯀꯜꯅꯁꯨ ꯏꯅꯥꯎꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯣ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯪꯀꯜꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯊꯣꯝꯗ ꯑꯣꯏꯔꯁꯨ ꯏꯅꯥꯎ ꯈꯝꯕꯕꯨ ꯀꯣ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯪꯀꯜꯅ ꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯅ ꯑꯪꯀꯜꯗ ꯁꯞꯄꯣꯔꯠ ꯇꯧꯔꯕꯁꯨ ꯃꯇꯦꯡ ꯇꯧꯔꯕꯁꯨ ꯑꯗꯨꯇꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯣ ꯑꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯧꯔꯦ ꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯃꯇꯝꯗ ꯑꯪꯀꯜꯅ ꯏꯅꯥꯎꯕꯨ ꯃꯪꯒꯣꯜ ꯑꯥꯁꯤꯁ ꯄꯤꯔꯦ ꯃꯇꯝ ꯄꯤꯕꯗ ꯃꯄꯨꯅ ꯏꯅꯥꯎꯕꯨ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨ ꯀꯥꯕꯦꯔꯤ ꯁꯣꯃꯥꯅ ꯍꯥꯏꯔꯦ ꯑꯒꯨꯁꯦ ꯀꯅꯥꯅꯣ ꯑꯣ ꯃꯥꯏꯅꯨ ꯃꯆꯥ ꯑꯩꯒꯤ ꯏꯆꯟ ꯑꯒꯨꯁꯦ ꯏꯝꯐꯥꯜꯒꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯟꯅꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯉꯥꯡꯅꯤꯀꯣ ꯃꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯀꯥ ꯏꯅꯥꯎ ꯊꯣꯛꯇꯤꯌꯦ ꯏꯆꯦ ꯊꯣꯛꯄ ꯍꯥꯏꯕ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯀꯀꯥ ꯏꯅꯥꯎ ꯊꯣꯛꯇꯤꯌꯦ ꯏꯆꯥ ꯊꯣꯛꯑꯦ ꯍꯥꯏꯕ ꯀꯀꯥꯅ ꯑꯣ ꯆꯨꯝꯃꯤ ꯔꯥꯏꯠ ꯑꯪꯀꯜ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯣꯔꯦꯟ 7 PM ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯂꯥꯛꯄꯤꯌꯨ ꯀꯩꯒꯨꯝꯕꯗ ꯐ꯭ꯔꯤ ꯑꯣꯏꯔꯗꯤ ꯍꯣꯏ ꯑꯪꯀꯜ ꯂꯥꯛꯀꯅꯤ ꯁꯤꯌꯣꯔ ꯂꯥꯛꯀꯅꯤ ꯀꯣ ꯑꯪꯀꯜ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯪꯀꯜꯅ ꯍꯥꯏꯁꯤꯅꯤꯀꯣ ꯑꯪꯀꯜꯅ ꯂꯩ ꯃꯐꯝꯁꯦ ꯑꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ 7 PM ꯑꯩ ꯁꯣꯏꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯤꯀꯣ ꯅꯣꯡ ꯆꯤꯡ ꯇꯨꯗ꯭ꯔꯕꯗꯤ ꯑꯪꯀꯜ ꯊꯣꯛꯂꯛꯀꯅꯤ ꯀꯣ ꯊꯣꯛꯂꯒ ꯑꯩ ꯏꯁꯩ ꯅꯨꯃꯤꯠꯀꯤ ꯏꯁꯩ ꯇꯤꯟꯅꯩ ꯃꯐꯝꯗ ꯂꯥꯛꯑꯒ ꯑꯩ ꯏꯅꯥꯎ LBꯗ ꯑꯪꯀꯜ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯀꯣ ꯑꯣ ꯑꯁꯤꯁ ꯅꯥꯎꯔꯦꯝ ꯏꯆꯦ ꯑꯁꯤꯁ ꯂꯥꯛꯑꯦ ꯑꯣ 5 ꯂꯥꯏꯛ ꯗꯟ ꯏꯅꯥꯎꯄꯥ ꯑꯣꯏ ꯃꯥꯏꯒꯣ ꯏꯇꯩꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯩꯃ ꯅꯅꯥꯎ ꯀꯨꯏꯔꯦ
ꯏꯇꯩꯃꯒꯤ LB ꯑꯩ ꯎꯖꯩ ꯏꯇꯩꯃ ꯑꯩ ꯐꯖꯅ ꯑꯩ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ ꯏꯇꯩꯃ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯆꯒꯅꯤ ꯏꯇꯩꯃ ꯃꯪꯒꯣꯏ ꯏꯅꯥꯎꯄꯥ KMC ꯆꯥꯗ꯭ꯔꯤ ꯑꯗꯣ ꯏꯇꯩꯃ ꯑꯩ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯅꯅꯦꯀꯣ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯩ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯑꯒꯨꯁꯦ ꯑꯒꯨꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯑꯝꯇꯪ ꯍꯥꯏꯔꯣꯁꯦ 8 9 10 ꯃꯁꯨ KMC ꯍꯥꯏ ꯃꯁꯨ KMC ꯍꯥꯏꯔꯦ ꯑꯒꯨꯅ 8 9 10 ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯍꯣꯏ ꯏꯇꯩꯃ ꯑꯩꯈꯣꯏ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯠꯇꯅꯤꯀꯣ ꯅꯅꯥꯎ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯆꯒꯅꯤ ꯍꯟꯗꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯏꯁꯤ ꯏꯇꯩꯃ ꯑꯩ ꯁꯤꯜꯆꯔꯗꯅꯤꯀꯣ ꯑꯩ ꯌꯨꯝꯗ ꯅꯠꯇꯦ ꯏꯇꯩꯃ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯑꯩ ꯏꯁꯩ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤꯅ ꯍꯟꯗꯛꯇꯤ ꯅꯣꯡꯁꯤꯅ ꯋꯦꯗꯔ ꯐꯠꯇꯕꯅꯤꯅ ꯑꯩ ꯊꯣꯛꯄꯁꯨ ꯉꯝꯗꯦ ꯀꯣ ꯅꯨꯡꯗꯥꯡ ꯂꯥꯏꯚ ꯊꯥꯔꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ ꯌꯥꯝꯅ ꯋꯥꯏ ꯃꯤꯅ ꯇꯨꯝꯅꯔꯀꯥꯟꯗ ꯅꯦꯠ ꯈꯔ ꯌꯥꯔꯛꯀꯅꯤ ꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯁꯤꯜꯆꯔꯗ ꯆꯠꯂꯨꯔꯦ ꯖꯤꯑꯣ ꯐꯥꯏꯕꯔꯗꯨꯒꯤ ꯑꯣꯔꯗꯔ ꯇꯧꯒꯅ ꯑꯗꯣ ꯐꯪꯉꯛꯇ꯭ꯔꯦ ꯏꯇꯩꯃ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯣꯟꯂꯥꯏꯟꯗ ꯉꯁꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯕꯣꯛ ꯑꯁꯤꯁ ꯁꯥꯎꯔꯤꯌꯦ ꯑꯣ ꯋꯣ ꯀꯧ ꯃꯥꯅ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯅꯪꯕꯣ ꯅꯪꯒꯤ ꯊꯕꯛ ꯆꯤꯟꯕꯗꯨꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ 이때마 ꯍꯣꯏ ꯃꯇꯝ ꯄꯨꯝꯅ ꯆꯤꯟꯕ ꯅꯠꯇꯦꯀꯣ ꯑꯌꯨꯛꯇ ꯏꯁꯩ ꯆꯠꯂꯦ ꯅꯨꯡꯊꯤꯟ ꯁꯟꯗꯥ ꯍꯜꯂꯦ ꯑꯃꯨꯛ ꯏꯁꯩꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯆꯠꯂꯦꯀꯣ ꯑꯗꯨꯏ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯂꯩꯕ ꯌꯨꯝꯁꯤꯒ ꯑꯃꯨꯛ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯇꯩꯃꯀꯣ ꯑꯇꯣꯞꯄ ꯎꯔꯨ ꯂꯩꯕ LBꯗ ꯃꯤ 5 10 ꯍꯥꯜꯂꯛꯄꯁꯤꯅꯅꯦ ꯃꯣꯏꯅ ꯍꯥꯏꯌꯦꯕ ꯇꯥꯃꯪꯒꯣꯜ ꯑꯪꯀꯜ ꯀꯀꯥ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯝꯇ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯅꯦꯠ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯣꯊꯥꯔꯒꯦꯀꯣ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯕꯁꯤꯒ ꯑꯩ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯁꯥꯎꯗꯅ ꯏꯇꯩꯃ ꯖꯤꯑꯣ ꯐꯥꯏꯕꯔꯗꯣ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯁꯜꯃꯥꯟ ꯍꯥꯏꯕ ꯀꯔꯝꯕꯅꯣ 8ꯂꯣ 9ꯂꯣ 10ꯂꯣ ꯍꯥꯏ ꯍꯥꯏꯗꯣꯛꯂꯣꯏ ꯀꯥꯕꯤꯔꯤ ꯁꯤꯁꯇꯔ ꯀꯩꯅꯣ ꯑꯒꯣ ꯃꯤ ꯅꯨꯡꯁꯤꯅ ꯊꯧꯔꯥꯅꯤ ꯃꯆꯥꯅ ꯍꯪꯉꯒ ꯐꯖꯅ ꯍꯥꯏꯌꯨꯅ ꯍꯥꯏꯗꯣꯛꯑꯣ ꯀꯥꯕꯤꯔꯤ ꯁꯤꯁꯇꯔ ꯑꯒꯨꯅ ꯑꯩ ꯑꯗꯨꯅꯤꯗꯅ ꯅꯨꯡꯁꯤꯕꯅ ꯑꯩ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯆꯥ ꯒꯨꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯊꯛꯇ ꯍꯥꯏꯔꯦ ꯑꯗꯣ ꯁꯔꯃ ꯃꯥꯏꯅꯨ ꯀ꯭ꯂꯥꯁ 8ꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯁꯨ ꯍꯥꯏꯕꯤꯈ꯭ꯔꯣꯃꯤ ꯍꯥꯏꯔꯦ ꯃꯊꯛꯇ ꯍꯥꯏꯔꯦ 8 ꯑꯩꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯉꯥꯏꯈꯣ ꯑꯒꯨ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯒꯨꯂꯤꯗꯤ ꯂꯥꯛꯄ ꯍꯧꯔꯦ ꯏꯇꯩꯃ ꯑꯩ ꯒꯨꯂꯤꯗꯤ ꯁꯤꯒꯩ ꯍꯦꯟꯗ꯭ꯔꯕꯅꯤ ꯑꯩ ꯑꯁꯤꯒꯤ ꯅꯦꯠ ꯇꯧꯔꯤꯌꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯇꯦ ꯑꯩ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯀꯣ ꯑꯩ ꯁꯤꯜꯆꯔ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯄꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯄ ꯏꯆꯥꯅꯤꯄꯥ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏ ꯅꯥꯛꯀꯤ ꯑꯩꯒꯥꯒꯤ ꯃꯆꯥꯅꯤꯄꯥ ꯁꯨꯃꯔ ꯕ꯭ꯔꯦꯛ ꯊꯥꯔꯤ ꯑꯗꯨꯗ ꯖꯥꯝ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛ ꯇꯧꯔꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨꯀꯣ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤꯀꯣ ꯇꯧꯔꯤ ꯍꯥꯏ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯨꯅꯨ ꯀꯀꯥ ꯏꯁꯤꯡ ꯊꯛꯀꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯏꯁꯤꯡ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯨꯅꯨ ꯖꯤꯑꯣ ꯐꯥꯏꯕꯔꯗꯣ ꯏꯅꯥꯎ ꯈꯝꯕꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯅ 4Gꯅꯤꯅ 5Gꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯑꯣꯔꯗꯔꯗꯨꯗ 4Gꯅꯤ ꯑꯩꯅ 4Gꯔꯥ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯍꯣꯏ ꯑꯩꯗꯤ ꯋꯥꯈꯜ ꯇꯧꯍꯧꯗꯕ ꯅꯪꯅ 4G ꯐꯔꯦ ꯑꯩ 4Gꯅꯤ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯏꯇꯩꯃ ꯑꯁꯤꯁ ꯃꯊꯪꯗꯒꯤ ꯅꯅꯥꯎ ꯁꯣꯏꯗꯅ ꯑꯩ ꯏꯇꯩꯃꯒꯤ LB ꯗꯥꯕꯤꯗ ꯁꯣꯏꯗꯅ ꯑꯩ ꯃꯇꯝ ꯄꯨꯝꯅ ꯂꯥꯛꯑꯅꯤ ꯏꯇꯩꯃ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯗ ꯑꯩ ꯖꯤꯑꯣ ꯐꯥꯏꯕꯔꯗꯣ ꯉꯁꯤ ꯆꯦꯅꯦꯜ ꯑꯩ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯏꯇꯩꯃ ꯀꯣ ꯃꯊꯪꯗꯗꯤ ꯅꯅꯥꯎ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯏꯇꯩꯃ ꯑꯩꯁꯨ ꯀꯨꯏꯔꯦ
ꯂꯥꯛꯇꯕ ꯅꯪꯒꯤ LB ꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯤꯅ ꯂꯥꯛꯄ ꯉꯝꯗꯦ ꯆꯨꯝꯃꯤ ꯏꯇꯩꯃ ꯑꯁꯤꯅ ꯃꯔꯨ ꯅꯠꯇꯦ ꯁꯪꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯃꯨꯛ ꯎꯅꯁꯤ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯏꯇꯩꯃ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯅ ꯌꯥꯝꯅ ꯃꯊꯧ ꯂꯥꯏꯔꯤꯛꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤ ꯑꯗꯨꯅ ꯏꯇꯩꯃꯅ ꯁꯪꯕ ꯃꯇꯝ ꯂꯥꯛꯄꯤꯁꯤꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯦꯛꯖꯥꯝ ꯂꯩꯔꯤꯕ ꯇꯥꯔꯒꯗꯤ ꯏꯇꯩꯃ ꯄꯣꯊꯥꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯟ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 94 चलꯛꯄ ꯍꯥꯏꯁꯤꯗꯤ ꯁꯔꯨꯛ 4 ꯊꯣꯛꯑꯒ ꯁꯔꯨꯛ 1 ꯍꯦꯟꯖꯜꯂꯕ ꯁꯔꯨꯛ 2 ꯆꯪꯀꯗꯧꯕ ꯈꯥꯏꯕꯣꯛ ꯆꯜꯂꯛꯀꯗꯧꯕ ꯃꯇꯝꯁꯤꯗꯤ ꯑꯍꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟꯃꯛꯇꯤ ꯑꯣꯏꯗꯤ ꯅꯍꯥ ꯈꯥꯏꯕꯣꯛ ꯆꯜꯂꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯁꯦꯝꯕꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯔꯦ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯁꯤꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯠꯅꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝ ꯃꯔꯨꯅꯤ ꯃꯣꯏꯅ ꯃꯤ ꯑꯣꯏꯍꯧꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥꯇꯤꯁꯤꯅ ꯏꯁꯤꯡ ꯆꯥꯈꯣꯝꯗꯪ ꯊꯥꯕꯤꯌꯨ ꯆꯥꯛ ꯆꯥꯈꯣꯝ ꯇꯥ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯁꯤ ꯏꯇꯩꯃꯀꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏ ꯅꯦꯅꯦ ꯁꯔꯗꯥ LB ꯂꯣꯏꯈꯔꯦ ꯆꯠꯄꯗꯒꯤ ꯅꯦ ꯁꯔꯗꯥ LB ꯊꯥꯔꯝꯕ꯭ꯔꯣ ꯉꯁꯤꯗꯤ ꯅꯪꯒꯤ LBꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯕꯗꯨꯒ ꯂꯥꯛꯂꯤꯅꯤ ꯍꯣꯏ ꯏꯇꯩꯃ ꯀꯩꯒꯨꯝꯕ ꯏꯇꯩꯃꯅ ꯁꯪꯉꯕꯅꯤꯅ ꯀꯥꯏꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯖꯥꯝ ꯂꯥꯏꯔꯤꯛ ꯇꯧꯕꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯏꯇꯩꯃ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯁꯪꯕ ꯃꯇꯝꯗ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯁꯨꯝ ꯀꯩꯅꯣ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕꯤꯌꯨ ꯏꯇꯩꯃ ꯑꯗꯨ ꯉꯝꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯗꯩꯗꯤ ꯏꯇꯩꯃ ꯅꯦꯛꯁ ꯑꯥꯒꯁꯀꯤ ꯇꯥꯡ 9ꯗꯗꯤ ꯊꯨꯡꯉꯔꯒꯅꯤ ꯑꯩꯒꯤ ꯖꯤꯑꯣ ꯐꯥꯏꯕꯔꯗꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯏꯇꯩꯃꯀꯣ ꯑꯗꯨꯒ ꯁꯣꯏꯗꯅ ꯅꯅꯥꯎ ꯏꯇꯩꯃꯅ ꯑꯦꯅꯤ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯏꯁꯩ ꯂꯩꯔꯗꯤ ꯍꯥꯏ ꯉꯝꯖꯗ꯭ꯔꯦ ꯏꯇꯩꯃꯀꯣ ꯅꯨꯡꯗꯥꯡꯗꯤ ꯁꯣꯏꯗꯅ ꯅꯅꯥꯎ ꯆꯪꯒꯅꯤ ꯏꯇꯩꯃ ꯀꯃꯪꯒꯣꯜ ꯑꯩꯈꯣꯏꯁꯨ ꯁꯃꯥꯏ ꯖꯤꯑꯣ ꯐꯥꯏꯕꯔꯗꯣ ꯀꯩꯕ ꯅꯛꯅꯔꯝꯃꯗꯤ ꯁꯨꯃꯥꯡꯒꯗꯧꯕꯅꯤ ꯑꯗꯨꯅꯤ ꯁꯝꯅꯒꯗꯕꯅꯤ ꯑꯗꯨꯅꯤ ꯀꯀꯥꯒꯗꯤ ꯊꯥꯞꯅꯕꯅꯤꯅ ꯏꯆꯥꯅ ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯀꯀꯥꯅ ꯀꯁꯥꯔꯗ ꯂꯩꯔꯦ ꯃꯅꯤ ꯃꯤ ꯑꯉꯥꯡ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯨ ꯑꯗꯨꯅꯤ ꯏꯇꯩꯃ ꯏꯆꯥꯁꯤꯡꯅ ꯃꯤ ꯑꯣꯏꯍꯧꯕ ꯍꯥꯏꯁꯤ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤꯅꯦ ꯏꯆꯤꯟ ꯏꯅꯥꯎꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯅꯦ ꯈꯨꯌꯥꯠꯁꯤꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯠ ꯇꯥꯡꯈꯤꯗꯕꯅꯤ ꯏꯆꯥ ꯃꯩꯁꯨ ꯃꯤ ꯑꯣꯏꯍꯧꯗꯕ ꯍꯥꯏꯁꯤ ꯏꯇꯩꯃ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯍꯜ ꯑꯣꯏꯕ ꯃꯇꯝꯗꯁꯨꯅꯦ ꯃꯣꯏ ꯌꯥꯝꯅ ꯋꯥꯅ ꯆꯠꯈꯤ ꯀꯩꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛꯇ ꯑꯣꯏꯗꯅꯕ ꯀꯅꯥ ꯁꯦꯝꯃꯤꯀꯣ ꯃꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡ ꯃꯔꯥꯏꯕꯛꯇꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯣꯠꯅꯕ ꯆꯪꯉꯦ ꯀꯀꯥ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯥꯏꯅꯣ ꯀꯀꯥ ꯆꯥ ꯇꯦꯡꯀꯣꯠ ꯑꯃ ꯊꯛꯆꯟꯈ꯭ꯔꯦ ꯁꯤꯜꯆꯔꯗꯩ ꯍꯜꯂꯒꯅꯦ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒꯤ ꯌꯨꯝꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯊꯔꯥꯅꯤ ꯌꯨꯝꯗ ꯂꯩꯌꯦꯕꯀꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒꯤ ꯌꯨꯝꯗ ꯂꯩ ꯑꯩ ꯆꯪꯉꯛꯑꯗꯤ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯝ ꯈ꯭ꯋꯥꯏꯅꯅꯦ ꯆꯪꯉꯝꯅꯤ ꯑꯗꯨꯒ ꯀꯀꯥ ꯍꯜꯂꯅꯤ ꯆꯥꯛ ꯆꯥꯎ ꯍꯥꯏ ꯆꯥꯛꯄꯨꯗꯤ ꯃꯣꯏ ꯂꯩ ꯑꯩ ꯆꯥꯗ꯭ꯔꯤ ꯆꯥ ꯇꯦꯡꯀꯣꯠ ꯑꯃ ꯃꯨꯔꯤ ꯕꯤꯁꯀꯨꯠ ꯑꯃ ꯆꯥꯈ꯭ꯔꯦ ꯀꯀꯥ ꯑꯩꯗꯤ ꯉꯛꯀ ꯅꯥꯔꯦꯗ ꯑꯁꯤ ꯒꯃꯦꯟ ꯇꯧꯕꯗ ꯂꯧꯊꯕꯒꯤ ꯀꯩꯕ ꯅꯥꯔꯦꯗ ꯑꯦꯁꯤꯃꯦꯟ ꯉꯁꯝ ꯅꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯒꯣꯂꯤ ꯆꯪꯉꯕꯣ ꯑꯒꯨ ꯄꯄꯥ ꯂꯩꯕ꯭ꯔꯣ ꯄꯄꯥ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ ꯏꯁꯩ ꯆꯠꯈꯤꯕ꯭ꯔꯣ ꯃꯥꯏꯅꯨ ꯃꯆꯥ ꯑꯩ ꯅꯍꯥꯟ ꯁꯨꯅ ꯃꯃꯥꯡꯒꯤ ꯃꯥꯟꯗꯣꯞꯇꯣ ꯑꯗꯨꯒ ꯏꯁꯩ ꯂꯥꯛꯑꯝꯃꯤ ꯑꯩ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯅꯪ ꯎꯗꯦ ꯃꯃꯥ ꯂꯥꯛꯑꯝꯃꯤ ꯑꯩ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯪꯗꯤ ꯎꯗꯦ ꯂꯥꯛꯄ Ya lo he helado. ꯀꯩꯅꯣ Vale, con la misma. Dippi कहाँ चली गई है अभी? हाँ लाओ लोरे ला ꯀꯀꯥ ꯃꯪꯒꯣ ꯅꯗꯥꯏꯔꯦꯝꯕꯤ कहीं ꯁꯧꯒ꯭ꯔꯤ ꯇꯥꯔꯥ ꯂꯨꯛ ꯆꯤꯡꯗꯝꯂꯦ ꯆꯤꯡꯗꯝꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦꯅꯀꯣ दुगती ꯑꯗꯣ ꯏꯅꯥꯎꯄꯥ ꯏꯇꯩꯃ ऐडी खाने में ꯊꯣꯛꯂꯒꯦ ꯉꯁꯤ ꯑꯅꯥꯕ ꯖꯥꯝ ꯀꯩꯕ ꯉꯁꯤ असेंगी ꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯁꯤꯀꯣ
Hoi itima ko na mu ichinau una si itima pothabiro nungaijare itima ngahak lambase nanau jana harauje itima bu haringai ta thagai jana na hanan itima bu khurumjari kaka hogi khundo kak mara haiba natra mani mainu macha kak marani aina kumsi chakhiba durga tada su aina mainu macha da una si hai nang ikai naga kaka daga hayam lamde ai jam nusi mainu macha hojikti kay tare jana hau mama na hai ha nai kaka nai auto bhabi le gaya na le muni da ji mu banang si mama ge sunu ko ani su dai ne aduni sharma mama unai mainu macha ado nang budi hangamdre mama da shok to unabani na ko ado hojik bobo asis bye ha bobo ji bye oire bye bye masu ha nusibani ko ichani bise nusibana aduni mainu macha ko jamna bhap taw maramu mama lu na taw jamu lu na taw ko maramu ko ai nan jeng ami nang ute lakpa ai na hangi kanai sai sakpa haina oh thank you mama lai mama mamang phami ai di khangde mai nu ma cha nu mama su yam nu si ai di mama se yam nu phaba mi ma le mama se nu ngai te kai dau ni mai nu ma cha ai di noi pabung se yam nu si ai bu ro ba oja ne yam nu to ai na iga oja ko nu ko ai oja na te ko e kari wa no oja di lek pa ki se sakpa oja ni ko si ga oja bu te ni sonari ba na yam nu ngai te pabung na kan tu chi tieng gi ba se adu bu matam hau kre cha khare ko madu amu ting thana kanate le horiba ko huji na da bajek ta ba ko madu khana leitai pusi da karmaina hingani pusi karmaina sengani habje khan ba tare kakao su to isini isai no mai chalaga family chalai nei sitani ko kap kono manu cha kap kono mai kapadi kaka ram ngai te ko haji miu ba sidi kakao su no mo chakadom ni nang su no mo chakidomi hayeng jum palaga matam ahal matam or matam da mi ai sil ora chakadomi ko adu hingiba punsi matek sidi karmaina hingani haibado sinba tare na manu macha ko aduna lairing asiga bhap taw lai tamu maramu mama na haiba illu ko aduna nahan isai impham nang udaba kaka kya noi te adu mama da hange mama ina trani naik tawdra naik tawte oja haina mama na tumana hai hoya tu sikna hingadabani khuya tisina hingadabane hoi ichanipi ago mioi bai sidi kanano punsida khuya tisina hiningdaba adubu mioi bagi awaba mioi bagi dasa tarabadi kamana khuya tisina hingani do icha sorok surat nimito ai school chalui oh halaga nang banatro kakasu pabungi surat jawba ngamkhidre isei phangnakibana thamo jam pengkhite aduna kakana pabungi asi sanjoi sakani haidna kakana laga asi sanjoi sami tuni ko hoi papagi phiroi su ledi tena ko lai to maruni lai phajan tamu nang hojik krai tami school se nang college kai tami akhoina hingningaida ima leibaki chakhon abadi tauramsi mani agi chanpi yamsi angang osu bhap taba maramopa chani kabe sister class kaya no hange mainu macha aguna hange se nang class kaya no surat sibling lan gare song kaide kadang shoba ka sunte da ka sunte I badana shogan bani mobile da tawbje khambana sunabari ghata tamangol joy Sharma joy jai Krishna Sharma
Jai Krishna class 10 good aigi manu macha class 10 kare tamgon mam sarabo mam sadri e chingam jadri e ngaki matum da chingam jage re sharma di chingam bo chak sarabo sharma kari hani tamongol gi ne sidi amu hani nga leite sharma hani nga leite ko o che kabiri hai oh che kabiri hai kakana video ama tanggalakpani karamano sharma tara chakpu chingdamdri haina chingoiri kaka mongolna ai chan pi ga san dai hai re chare tamongol kanyang chai teta kanano hasina teta like to bre thank you teta bu thagat chari ai channel ne lapi bita makta kanano ai haibiding amne khangam tar ga sui gyam tangam de kana habiu suna bari gata tamgon gi neti lagai joni aduna sharma ai jam nungai te khamra ai sound na ai channel ga op to re khalam channel ga pa re kham go khewa han bado o mathang la badi unarani aisu la ke tawre sagolo ai chumthong o sola chumthong yam haubani sola chumthong do haubani aduna sharma ai sound na ai channel pa re na saw mi khamra hang live thani ko mi se khewa lan bado o khange khewa la bado chume khewa la adu ga da acha khange sola chumthong khewa lan bado aduna sharma ai sound ko ai tamgon channel pa re na khalam ko ni sin ai man da ko video upload to na ko minute tara manga kun thapi chali do red crossing da aduna ngasi saw duna silche da lai ba silche da laga jio fiber do phangde silche da lai te aduna ngasi online da order taw re ayang agasi tang pan da la ni jio fiber do la di soitana samagi elvi te su soitana ichangani ko oh hoi te ma pe jila e kaino ba da chinen oka harisina che penjai hai ne penjai oh ite ma penjai asini da ai yam nungai tre ba thamoi yam saungning ya ba ko youtuber chinaw sing so waro mu dran khali ka mi gi video am ta yeng ja dre mi gi live tha ka ni chang ba ja de na hangai na ite ma gi video da lb live thang lai ka do kanu da lamding da ni ko aduna yum da la ni amta nungai ta ba te ma aduna song da ai lb tu ga mi manga ta la bu ta han gi ba ne penjai hai re ai penjai na sharma hai na ka to re ne to ri ne pul thori na pul tham thori na pul mu su ja de ni sharma nang bo thori na pul ja de sei de phang ba mai gin na sikar ga pul le ma du su ja de ma re asami cha do na pul le ma du su ja de khang ba adu ni te ma penjai song na ai pai ro na agubi hai hoi ba da rai aduna song na ite ma penjai ai mi gi ne video yeng su ja de do ada amu dukan chapada baja chaptaga hek hangdo do le madane do hangdo changa do like to ba video hang jeng ba baja chala video jum de garam kan huna baja chala ga thing hale gan kham bas kain ni ngai do ne ngatang baja maya du ga tawal le ban ne du ngatang video yeng ga te like to ho ba te video yeng ho ba du ne ba in tu che sei sak pa na saw ba ta hoi de ko tamang ko to saw de ba ne sama ko ngai gi ni tsine ja do pura ururu ko gi cyclone lap ko du maina west bengal de samudu ga cyclone lap kan ururu lei bane ba khumra madu ga saung to bane ko ai exam lei bye bye o mainum cha bye to ro nang exam le di kari du kui le ba okay potharo mainum cha thank you lai phajan tamu ko mainum cha tabra lai phajan tamu phajana exam phajan thau ko maram mu lai phajan tamu ko badar video wari tan nungai ye aduni tema ayam saungning ya ba khamne amagi video yeuni ja de amagi video yeuni ja de amagi live la kani amu khamban hai khoi kaka gi uncle gi ne jadra mare saung lb tha na ga bat thadat limi khang ba ba de ai thabak lei video jengam bani o hoi tema thank you itema ke nyang chai bye bye hai
오케이 바이바이 마이누 마차 바이바이 라이릭 파자는 따무고 이때만 벤제이 그냥 짜 아이 이때만 벤제이기 누가이 따면 레이 아이 타무시가 고 이때만 벤제이기네 라랑을 수함 잡서 아무 방어다바 콘택 넘어수 레나다바 이때만 이 세라이 이때만 엄청 토우너시 하이비수 펑더베네 컹어바 설마 nga니 하이 아이디 메이 시디 바자리해 25 두니야 제ben제 아호부터 짜이 고 아호부터 짜이 에스 khoi tim pe je di kari hani sharma ikai hai sini aduna ai mubang to godo bane tam go mubang to jedra mi ikai dana iteme penje gi mubang ada gadi aku gi itema bemsa gi mubang ikai na jeng jedra mi bada na dana ba una babu kai doru doi no youtube ni 하이나 पैसा फंगदे ओ इतिमा इतुदा पैसा फंगदगा इसिना उनबा जानद्रा हाइसबो नानाउदी पैसागी तौजब नते को चैनल से नानाउगी दिने आइगी पुंसी लाइफ ता आई हिस्ट्री ले होनो बायना को हाइंग तुम आइगी लाइफ से ले होनो बान आइगी मेमोरी से आइगी कनु से ले होनो बाना सिन तौजबनी को होई ते मदे दुनो इतार पैसा ए पैसा फंगनबा ओयम तारे नि ते मने पुंग 12 1 2 तगा लाइफ थारी से हा शर्मा ने पंजे ना अमुक चिंगोइरी लेम ले ngabu चिंगदेम जे हायहुना शर्मा तारबा तामंगो nguk नरु के दो ना यूट्यूब पैसा फंग दिया है यूट्यूब ने पैसा फंग दिया यूट्यूब ने पैसा फंग दिया जे पंजे हा हा नो खरे बादर पैसा फंगद्रदी कई काननी वाओ इतेमा आइदि पैसा गी नते को ngasi media da kasu khangdaba hitaba inane simple video da nanaugi talent da lejaba mayam da ina miyeng tanba share to honba masigi talent sia lehongno bi tamak to ko hayeng aina leitraga su chai suna o asida ko papa ni ko pupu ni ko kaka ni hana mayam na sono ho do youtube channel la si da media da ina khangdo world na masa khangi me ko ite ma youtube ha sia maduga agi leho to ba record to madun dai te na naung tanjeri se ko अगुबी लाइक तमो शर्मा हाहाय नते चुमद्रा शर्मा आइना से जे पंजे तामंगोलदी कोटान जेरेगा पैसा कौबनी कोय उबा से माना मु थोनजले इछुम को माना मु थोनजले इछुम को अदुदी शर्मा तामंगोलगी काइनोनी सर्विस नि को नोइदी कय हतारे नोइदी वासुवाता बिदा नोगी कनोदना हस्बैंड दुना गवर्नमेंट गी हाइदि थागी चंगप कौबनी नुंगाइदो अखोइदि मधुसु फंगदबनिना काका तामंगोलुदि कतोनि करतान जैद्रदि करी चानी दो शर्मा आइगिदि सर्विस नि दो खमरा गवर्नमेंट जो प्राइवेट जॉब आइदा प्राइवेट सर्विस काइदो आइगि थिनि काइदे वारंटी लेतबा हयें डिटी चतोरा हयें हांची डिटी चतोरा थिक लेतबा को चेंबंजे तामंगोलदी करतान जेरेगा पैसा लो बनी को है कदाई तनो बादर वालना का खंगबी रोइता करी खंगोइ दो इतेमा यूट्यूब सिगा यूट्यूब ता इतेमा थांगतना मयामना मीडिया मी पुनो जेंगे सिगो खजि केरेने इतेमा गी हाइदिंग असि चैनल सिदा सब्सक्राइब तो मी क्या सुलियो नै इतेमा क्या सुलियम ता हाइरोने खजि की कनो राबतो दु कनाना तो इनबतो ओली आई चैनल सिदा लोकलिटिक पब्लिक ना तौरगा तेते दो जोबो जाबो नती मयाम ना कन तोरको तो ना बैतिमा से हेंग ते मना अहलुन पथागा सु सुमले होगो दो मिसे छि रेकॉर्ड से एकदम मांगलो द मितिमा अदुनी शर्मा बाडगी डॉलर कया लथोखगे एस ए डॉलर सिटी ते महाइन कानद्रेदा लथो मंदन ngasi जियो फाइबर ऑर्डर तो इसिनी ना ऑनलाइन दा ननाउदी डॉलर फुलर का करीम खंगदे इतिमा डॉलर न कदा लेलेबा फुलर न कदा चंगैबा ज्ञान मेन ता पोंते ननाउगिदी सुम वीडियो थांगले इसितनी मयाम गा इसिना वाई सानादना नोक्तना खेदना नुंगाइबा ngami मखैदी मयाम दा शेयर तोरंगे पक्ता क्या थरंगे अखंग खितंग खंगजे हाइजबदो तुंगदा
ꯍꯧꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯈꯪꯍꯧꯅꯕ ꯍꯩꯍꯧꯅꯕ ꯁꯤꯡꯍꯧꯅꯕꯒꯤ ꯀꯣ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯇ ꯂꯩꯔꯤꯕ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯔꯃꯥꯅ ꯍꯥꯏ ꯇꯥꯎ ꯇꯥꯝꯒꯣꯅ ꯍꯥ ꯍꯥꯏꯅ ꯀꯣꯇꯥꯟ ꯈꯤꯡꯕꯗ ꯄꯩꯁꯥꯅ ꯀꯛꯆꯤꯡ ꯑꯗꯨꯃꯥꯏꯅ ꯀꯛꯆꯤꯡ ꯑꯗꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯛꯄꯅꯤꯀꯣ ꯆꯦ ꯄꯦꯟꯖꯩ ꯍꯥꯏ ꯋꯥ ꯅꯃꯗꯅ ꯇꯥꯃꯒꯣ ꯂꯥꯏꯗꯟ ꯇꯧꯔꯦ ꯍꯥꯟꯅ ꯊꯦꯡꯀ꯭ꯌꯨ ꯅꯃꯗ ꯆꯥꯛ ꯆꯥꯔꯕꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯖꯩ ꯖꯩ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦ ꯄꯦꯟꯖꯩ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯦꯁ ꯏꯆꯦ ꯆꯥꯒꯦ ꯑꯦꯁ ꯏꯆꯦ ꯄꯦꯟꯖꯩꯗꯤ ꯍꯪꯉꯨꯔꯅꯨ ꯃꯥꯏꯗꯤ ꯉꯥ ꯑꯃꯇꯅꯤ ꯃꯥꯗꯤ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯕꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜ ꯆꯥꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏꯕ ꯏꯇꯩꯃ ꯄꯦꯟꯖꯩꯗꯤ ꯉꯥ ꯅꯠꯇꯅ ꯆꯥꯗꯣꯏꯃꯛꯇꯤ ꯃꯥꯗꯤ ꯉꯥ ꯑꯇꯩ ꯆꯥꯗꯕꯅꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯔꯦ ꯅꯃꯗ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯇꯥꯃꯒꯣꯜ ꯆꯦ ꯄꯦꯟꯖꯩꯗ ꯕ꯭ꯂꯨ ꯄꯤꯕꯤꯌꯨꯅꯦ ꯆꯦ ꯄꯦꯟꯖꯩ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯃꯨꯅꯣ ꯑꯝꯇ ꯂꯥꯎꯕ ꯁꯤ ꯔꯤꯄꯣꯔꯠ ꯁꯤꯔ ꯄ꯭ꯂꯤꯖ ꯒꯣ ꯄ꯭ꯂꯤꯖ ꯒꯣ ꯁꯃꯥ ꯄꯤꯔꯝꯅꯤ ꯇꯥꯗꯣ ꯉꯥ ꯆꯥꯔꯦ ꯑꯣ ꯏꯇꯩꯃ ꯄꯦꯟꯖꯩꯒ ꯅꯔꯃꯗꯥꯒ ꯏꯇꯩꯃ ꯕꯦꯝꯆꯥꯒ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯕꯅꯤ ꯃꯣꯏꯗꯤ ꯆꯦ ꯄꯦꯟꯖꯩ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯁꯔꯃꯥ ꯏꯇꯩꯃ ꯄꯦꯟꯖꯩꯗ ꯕ꯭ꯂꯨ ꯄꯤꯔꯝꯃꯤꯀꯣ ꯁꯔꯃꯥꯅꯦ ꯏꯇꯩꯃ ꯄꯦꯟꯖꯩꯅꯦ ꯑꯩꯈꯣꯏ ꯅꯔꯃꯗꯥꯅꯦ ꯏꯇꯩꯃ ꯕꯦꯝꯆꯥꯅꯦ ꯃꯣꯏꯗꯤ ꯑꯍꯥꯎꯕꯗ ꯆꯥꯕꯅꯤ ꯀꯥꯏ ꯆꯪꯈꯔꯦ ꯑꯩꯒꯤꯗꯨꯕꯣ ꯇꯥꯗꯣꯗꯤ ꯀꯩ ꯆꯥꯒꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯅꯃꯗ ꯆꯥꯗ꯭ꯔꯤ ꯇꯥꯡꯒꯣꯜ ꯁꯤꯜꯆꯔꯗꯔ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗꯅꯤ ꯑꯩ ꯆꯥꯗ꯭ꯔꯤ ꯅꯃꯗ ꯁꯤꯗ ꯂꯥꯛꯑꯒ ꯆꯥ ꯇꯦꯡꯒꯣꯜ ꯊꯛꯆꯟꯈ꯭ꯔꯦ ꯆꯝꯄꯥꯃꯨꯔꯤ ꯇꯧꯅ ꯇꯥꯃꯒꯣꯜ ꯁꯤꯜꯆꯔꯗ ꯃꯅꯤ ꯁꯔꯃ ꯑꯩ ꯁꯤꯜꯆꯔꯗꯅꯤ ꯑꯣ ꯎꯁꯥ ꯇꯈꯦꯜꯕꯅ ꯍꯥꯏ ꯑꯪꯀꯜ ꯑꯣ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯎꯁꯥ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯣ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯌꯦꯡ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯔꯃꯥꯅ ꯆꯦ ꯄꯦꯟꯖꯩ ꯄꯣꯝ 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 ꯈꯣꯡꯒ꯭ꯔꯦ ꯇꯥꯗꯣ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯅꯨ ꯔꯦꯠ ꯄꯤꯌꯨ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯗ ꯍꯥꯏꯁꯤꯟꯅꯕ ꯃꯥꯜꯂꯦꯀꯣ ꯔꯦꯠꯄꯤꯌꯨꯒ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯅꯨ ꯔꯦꯠ ꯄꯤꯌꯨ ꯍꯥꯏꯅꯨ ꯄꯤꯗꯣꯏꯅꯤ ꯀꯥꯏ ꯆꯪꯈ꯭ꯔꯦ
Jadi jengo red pirami namara blue pirami ko tanggal pagi tahu ini nang pagi tuh hang dai pisam na hando kare si je dai ro uncle se hojikti ai ilai thai sil jadani ko sil jada leiri usa takalambam thì usa chắc cái nhang cha cái chắc cha là bố usa cái nhang cha ấy chắc cha là bố cái nó narmada đang khăng bố khôi cái gadung chỉ nên phải đang khăng bà narmada lấy về thuốc rồi bà 이때 벤제도 블루피가 토크를 말 잘해 서브리 와 서브리 하오보니 안강다 오래디고 다도 뭔고 이제 벤제디 애기 비디오 징게 말에 노티피케이션 락게 다도 뭔고 이제 벤제디 애기 비디오 징게 말에 노티피케이션 락게 그리기노 이때 베제 토크를 bakangde thoe chu hamde lei chu hamde tokre blue puana pi ram sarmana duga tumi lei hai adu nang khanga bai ba akhogi gadang channel pai hai do haure brother su singju su jam haure uncle di kai chaba uchai chadri ai silta lei ko chadi kai no na ti aise nate gadung chinen pai nang khanga ba hangi ba amunu moi la ba hangu na chi penjai di hojik aigi video jenge habini o la ba hangu okay chi penjai di hojik aigi video jenge habini o nangin jeng dra sha nde nangin jeng dra haiba dum aseng badi kadai gi nongkal sichada kedoba chepano cha I sichada thabong gi lakpani ko ado jengga sichada thabong lakpani do koi khun gi ne ai gi yumdi kachar kak maragani ko kachar khak maragani ko dum aseng badi ai kachar khak maragani bas kandi ha ba khun do tai no ko bas kandi gi chang do ba awang pang ko adu khun do gi ni yo usana kai lam gi no usa ai kachar khak maragani ko sichada thabong gi lakpani usana kai lam gi no jeng na de na ma na ngai khang dra jeng dra hai ba gadung gi chen pa hai do mai chen do chen ko na da bhai Dada ke bhai Ottoman penje didi amar natun video দেখতেছি দাদা ভাই বর্তমান পেঞ্জে দিদি আমার নতুন ভিডিও দাদা ভাই বর্তমান পেঞ্জে দিদি আমার নতুন ভিডিও দেখতেছি অটো মানে সময়টাকে অটো মাসটাকে চ্যানেল ভিডিও এটা দেখে নাই মানে আজকে আমার এলবি মধ্যে তুমি আওয়ার পরে তার দেখতে আসে নাকি ওহো yam nusiye ai di imphal dei malom dei kitang haitharaga leire
থাগতচারি উষানা ইম্ফালদাগি ko dadagi chenenda LB da changbirbi damakta usabu haningai thagachari usha kari yang chai ko usha de chenen pai bro chenen pai ko usha ভাবি তেইমা ভাবিজি ভিডিও দেখানি শেষ হয় নাই নেকি কিয় ইমান দিন পুরা হেৰি নৰ্মদা ভণ্টিও হেৰি ভিডিও দেখা নাই সদায় নৰ্মদা হেৰি শ্বৰ্ট ভিডিঅ'তে ডান্স কৰা হেৰি চং ইমান ধুনীয়া ধুনীয়া লতা মংগেশকাৰ কুমাৰ চানু এইবিলাক গানা ইমান ধুনীয়া ধুনীয়া গানা হেৰি শ্বৰ্ট ভিডিঅ' দি আছে আপুনি আজি পৰা দেখা নাই নেকি আজি দেখি আছে লাইভত নৰ্মদা ভণ্টি অহাৰ পিছত ꯑꯗꯨꯗꯤ ꯇꯧꯔꯤ ꯑꯗꯨ ꯏꯆꯦ ꯄꯦꯟꯖꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯇꯥꯗꯨꯒꯤ LBꯗꯒꯤ ꯆꯠꯈꯤꯔꯤꯕ অ পাও ইমান ধুনীয়া মানে আমাৰ ভণ্টি নৰ্মদা ভাল পাইছে না এতিয়া আপলোড কৰা ভিডিঅ'টো দেখাবৰ কাৰণে মই LBৰ পৰা সেইখিনি গ'ল তাৰপিছত তোমাৰ হেৰি ভিডিঅ' দেখি আছে ৱাও খুব ধুনীয়া কথা ভালেই আছে আমাৰ হেৰি ভাবি ভাইদেউ পেঞ্জেইটো হয়নে নাই ইমান আমাৰ ভণ্টি নৰ্মদা ভাল পাইছে ৰ আমাৰ ভাইদেউ পেঞ্জেই ꯑꯩꯈꯣꯏ ꯂꯥꯞꯅꯔꯁꯨ ꯑꯩ ꯃꯁꯦꯜꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯪꯀꯜ ꯆꯦꯅꯦꯜ ꯄꯥꯏꯗꯦꯗ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯎꯁꯥ ꯇꯈꯦꯜꯂꯝꯕꯝꯕꯨ ꯀꯣ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯊꯥꯝꯅꯔꯒꯁꯨ ꯀꯣ ꯀꯁꯥꯔ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯎꯁꯥꯅ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯁꯦꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯁꯜꯂꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯎꯁꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯪ ꯊꯥꯒꯠꯆꯔꯤ ꯎꯁꯥ ꯑꯗꯣ ꯏꯝꯐꯥꯜꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯗꯤ ꯈꯔ ꯇꯞꯄꯕ ꯑꯗꯨꯕꯨ ꯅ꯭ꯌꯨꯁꯇꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯏꯀꯣ ꯏꯆꯦ ꯄꯦꯟꯖꯩ ꯑꯩꯒꯤ ꯚꯤডিꯑꯣ ডেইলি জেঙে ভালে কথা আমাৰ ভিডিঅ' দেখে ভাইদেউ পেঞ্জেইটো কিবা সদায় দেখা নাই নেকি এনে ভাবিছোঁ ময়ো ভালকৈ হেৰি ভাইদেউ হেৰি পেঞ্জেইৰ ভিডিঅ' ভালকৈ চাব নোৱাৰে চাই কিন্তু টাইম পোৱাৰ পিছত হা সৌঠিন হেৰি মই হেৰি ডিমাপুৰ পৰা আহোঁতে লমডিঙত মই 2টা বজাত হেৰি ভাইদেউ হেৰি পেঞ্জেই তাত লাইভ চলি আছে তেতিয়া মই লাইভ কৰিছোঁ মই লগত কথা পাতি কৰিছোঁ হয় নহয় তেতিয়া মই চান্স পাব তেতিয়া মই ভাইদেউ পেঞ্জেই তাৰ চেনেলটো মই ঢুকি আছোঁ ভিডিঅ' চাই আছে তাৰ ভিডিঅ' খুব ভালেই আছে সদায় ভিডিঅ'তে মুকবাং থাৰৈ মুকবাং মাছ বনানি মুকবাং আণ্ডা মুকবাং ধুনীয়া ধুনীয়া মুকবাং তাত চলি আছে আমাৰ হেৰি চেনেলত বম্পাৰ চলি আছে কি কয় মই কৈছোঁ হেৰি আমাৰ ভাইদেউ পেঞ্জেই তাৰপিছত আমাৰ ভণ্টি নৰ্মদা তাৰপিছত গুৱাহাটীৰ পৰা হেৰি মই দিদি হেৰি বেমচা মেথেই সেই তিনিটাৰ মানে চেনেলৰ মুকবাংটো ধুনীয়া মুকবাং ভালি মাছ খাব ধুনীয়া ধুনীয়া ভেজিটেবল খাব ভিডিঅ' চাওঁতে খুব ধুনীয়া লাগে টাঙন ꯀꯔꯤ ꯂꯣꯜꯂꯤꯅꯣ ꯈꯪꯗꯦꯗ ꯑꯩꯁꯦ ꯑꯣꯈꯣꯃꯤꯌꯥ ꯀꯥꯕꯣꯛ ꯉꯥꯡꯉꯤꯃꯤꯗ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯦꯟꯖꯩꯅꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯔꯃꯗꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯣꯛꯑ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯃꯣꯏ ꯃꯁꯦꯟꯁꯦꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯃꯤꯗꯀꯣ ꯏꯔꯥꯡꯁꯦ ꯀꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯌꯣꯜ ꯑꯣꯏꯕꯅꯤꯅ ꯂꯥꯞꯅ ꯏꯔꯥꯡ ꯐꯪꯕꯩ ꯋꯥꯅꯦ ꯑꯗꯨꯕꯨ ꯖꯥꯇꯤ ꯁꯣꯛꯄꯅꯤꯅ ꯌꯥꯝ ꯆꯥꯛꯑꯦ ꯄꯦꯟꯗꯦ তাতো ইমান ধুনীয়া কথা ক'লে মুবা বিৰাট ধুনীয়া লাগিছিল আপুনি তাৰপিছত আপোনাৰ হেৰি ভাইদেউ দুনুটা
তাৰপিছত ইটেমা হেৰি ভাইদেউ পেঞ্জেই তাৰপিছত ভাইদেউ হেৰি আমাৰ দিদি বেমচা মেথেই আপোনাৰ চাৰিটাৰ মানে মুখবাংটো মানে ইমান ধুনীয়া লাগিছে নহয় মই বাকী চেনেল চাব নোৱাৰে ইমান ধুনীয়া ঠিকে আছে না এইটো মুখৰ পৰা কৰা নাই মই মনত পৰা কৰি আছোঁ মই ꯑꯗꯨꯅꯤ ꯎꯁꯥ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯇ ꯅꯠꯇꯅ ꯖꯤꯔꯤꯒ ꯀꯁꯥꯔꯒꯁꯤꯗꯤ ꯍꯦꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯖꯤꯔꯤꯒ ꯀꯁꯥꯔꯒꯁꯤꯗꯤ ꯍꯤꯡꯖꯥꯡ ꯂꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯨ ꯈꯪꯍꯧꯗꯅ ꯖꯤꯔꯤꯗꯁꯨ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯅ ꯊꯕꯛꯁꯦ ꯁꯨꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯅꯍꯥꯟꯇꯁꯨ ꯆꯠꯇꯅ ꯖꯤꯔꯤꯗꯅꯦ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯦꯡꯕꯥꯡꯕ ꯆꯠꯂꯨꯏ ꯎꯁꯥ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯃꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯪꯀꯜ ꯌꯥꯝꯅ ꯂꯣꯜꯂꯤ ꯀꯩ ꯃꯔꯣꯜꯅꯣ ꯎꯁꯥ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯃꯤꯁ ꯃꯔꯣꯟ ꯍꯥꯏꯗꯣꯀꯣ ꯑꯗꯨꯝ ꯆꯨꯝꯕꯣꯏ ꯆꯨꯝꯗꯕ ꯁꯨꯝ ꯍꯥꯏꯔꯤꯃꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯥꯊꯦꯅ ꯑꯗꯨꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯗꯣ ꯋꯦꯜꯀꯝ এই চেনেলত হেৰি মৰ্ণিং ব্ৰেকফাষ্ট ইভিনিং টি টাইম নাইট লাঞ্চ টাইম ইমান ধুনীয়া আমাক নৰ্মদা ভণ্টি তাৰপিছত তাৰ বাইদেউটো তাৰ দিদিটো ইমান মানে ভাল করে পুৰি বনাব মানে ঘি দাদা দিখিনি বনাব ৰসকন্দি চাহপাতি না সেইটো চাহ বনাব গাখীৰ লগত দিখিনি ইমান ধুনীয়া চাহ ৱাও গেছ চুলাই পুৰা বুটু 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 চাহটো গৰমৰ চাহটো ডাইনিং টেবুলত বহিখিনি খাই হাই আমাৰ চাহ বনাই শেষ হৈ গ'ল ইমান ৰুটি বনানি শেষ হৈ গ'ল ইমান ধুনীয়া ৰুটি ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯖꯤꯔꯤꯗ ꯇꯧꯔꯤꯁꯦ ꯃꯅꯤ ꯖꯤꯔꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯀꯣ ꯅꯍꯥꯟꯁꯨ ꯀꯁꯥꯔꯒꯤ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯈꯤꯄꯨꯔꯒꯤ ꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯕꯁꯀꯥꯟꯗꯤ ꯍꯥꯏꯁꯦ ꯗꯗꯥꯅ ꯂꯩꯕ ꯈꯨꯟꯗꯣ ꯑꯩꯈꯣꯏ ꯕꯁꯀꯥꯟꯗꯤ ꯀꯩꯅꯣꯅꯦꯕꯀꯣ ꯕꯖꯥꯔ ꯑꯩꯈꯣꯏ ꯕꯁꯀꯥꯟ ꯇꯥꯎꯟ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯀꯣ ꯕꯖꯥꯔ ꯑꯩꯈꯣꯏ ꯕꯁꯀꯥꯟꯗꯤ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯈꯨꯟ ꯂꯩꯕꯅꯤꯀꯣ ꯕꯁꯀꯥꯟꯗꯤꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯕꯁꯀꯥꯟꯗꯤ ꯃꯌꯣꯟꯁꯤꯒ ꯑꯩꯈꯣꯏ ꯈꯨꯟ ꯃꯥꯄꯟꯈ ꯂꯩꯌꯦꯕꯀꯣ ꯎꯁꯥ ꯃꯗꯨ ꯈꯨꯟ ꯃꯥꯄꯟ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯩꯈꯣꯏꯁꯨ ꯐꯤꯔꯣꯟꯗꯩ ꯆꯤꯡꯉꯕ ꯈꯨꯗꯩ ꯈꯨꯔꯥꯡ ꯐꯅꯦꯛ ꯇꯨꯅꯦꯛ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯇꯦꯡꯕꯥꯡꯕ ꯆꯠꯂꯨꯏ ꯖꯤꯔꯤꯗꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯈꯤꯇꯪꯗꯤ ꯏꯪꯉꯤꯗꯤ ꯍꯥꯏꯀꯣ ꯑꯗꯣ ꯂꯥꯜꯍꯧꯁꯦ ꯃꯣꯏꯁꯦ ꯃꯑꯣꯡ ꯂꯥꯜꯍꯧ ꯑꯃ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯀꯨꯀꯤꯒꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯝꯃ ꯑꯃ ꯀꯁꯥꯔ ꯖꯤꯔꯤ ꯅꯤꯉꯣꯜ ꯃꯧ ꯑꯣꯏꯌꯦ ꯖꯤꯔꯤꯒꯤ ꯍꯣꯏ ꯇꯥꯗ ꯃꯪꯒꯣꯜ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯂꯂꯒꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣই ইমুংগে আচুম্বা নতরনে তাৰপিছত আমাৰ নমদা ভণ্টি তাৰ ঘৰত এৰাতে ইমান ধুনীয়া ধুনীয়া গাৰ্ডেন ইমান ধুনীয়া ধুনীয়া আম মেংগ তাৰপিছত ইমান ধুনীয়া ধুনীয়া লেচি তাৰপিছত লেবু টেঙা তাৰপিছত কলবট কেলাটো ইমান ডাঙৰ চৰিটো বুজিছে নাই এতিয়া মানে কাটিখিনি দুইটা ভণ্টি মিলিখিনি কাটিব চব হেৰি দছবিলাক মোক এতিয়া হেৰি কলবট কলাটো পাকিছিলে ইমান ডাঙৰ চৰি ধুনীয়া আপোনালোকৰ চাইছে না ভাল খাইখিনি মানে তাত আমাৰ নন্দা ভণ্টি ল'ৰাটো খুব ধুনীয়া লাগিছে এতিয়া সবাই গম পাইছে না মানে দাখি খুৱাব কলবট খুৱাব ভাল মৰ্ণিং ব্ৰেকফাষ্টৰ আণ্ডা বইল খুৱাব আমলেট খুৱাব মানে ল'ৰাটো ইমান তাগৰা হৈছে নহয় মইতো খুব ভাল লাগিছে মই নিজৰ ভাইটিৰ নিচিনা ভাবিছোঁ মইতো ল'ৰা নাই নহয় তিনিটা ছোৱালী সেইটো কাৰণে আমাৰ ভণ্টি নৰ্মদাৰ তাৰ ভাইটিক দেখিখিনি মইতো মন খুব ভাল পাইছে ইমান ধুনীয়া ল'ৰা ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯅꯔꯃꯗꯥꯒꯤ ꯃꯆꯥꯅꯨꯄꯥ ꯎꯕꯗꯀꯣ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏꯗ ꯃꯔꯝꯁꯨ ꯃꯣꯛꯄ ꯃꯥꯜꯂꯤ ꯃꯤꯁꯨ ꯐꯕ ꯃꯥꯜꯂꯤ ꯉꯥꯡꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯃꯣꯅ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯨꯀꯤ ꯁꯥꯁꯤꯡꯁꯤꯅ ꯀꯩꯁꯨ ꯉꯝꯃꯣꯏꯗ
masana mongpham semjarini ngasing ngasingsu loina saungnarimni mani kari hani sa ko mahirondagi laminarakpa kuki chinau khara moisu paye akoi haidane mi ama patade mi loi chendei apapam da hing chang loina pat chendei patligana haibato adum haina ama patabde loi chenthare adu mapangi teru sangbasina jamna kan toduba adu first me gi tang ahung gi thoki bala lausida khoi manipur sarkana kitang section action lobiramati ko yamna ka hena soi tabra haise akona khanjei yabko hojik musu leiriba lelikyam da leirisi hajibu masa masai mayumda hanjan mangamdiya bana trausa mase hoi kasulite da kuki terrorist kar loisan bai sidi khogi state ke force jau central ke force jau da su manipur da leiba ko manipur ayar be commando da su loisan mi ku pha pong tiya ko atubu manung da karigumba lalongdi soina leirangani habase akona chingnei ba manung da karigumba chilam di soina leirangani matuna mosu sum phathana leirakpani haiba famche akona khalli sopori yamna soya kaya mange ko lurubu document che chang mangamgani sana lupa chingaba miyoba city thawaina henba kaubani na pesa lupa hundu mo chenba myam jawre adubu jamna lul bai bo khoki jamna nungai bai bu kainda khoki manipur siga maira bai bi ima sing amisu maitai arambai leramdati jam wagani yausa duga ai kaima hangri khoi usagi kanu sebta hangdi ko khoi usa hoji kari tauri thabak taubra housewife bla natagana isa isu lahik tamibra antang haibiro usa jam nungai ngasi ai manipudagi akhogi usana aigi lb je changbirpa legi aigi isa agu usaji yumda sumlei bibra natagana thabak ingkhang taubra ye angang sing kyam chawre khusagi lai tamnari bra angang sing tungtang habiyo usai su manipur da lame 2015 da manipur pisum thong niom le da ko mane uncle kasunate moibu losunbadi dugu politics ki maramna pangal thoktrene mani politics kisu politics ni maduga kai haitara akhoi public na di penda bagi pungang bako politics kumba si jam lu re ameksu politics oiraga su first ki han bagi me gi tang ahung gi lalau siga ko khogi manipur sarkar na khaitang section action se lor mo tara gadi ko su amna so moi dra khale wow ai jum pandri uncle sum sai good very good thagachari ai jan usabu thagachari sai masawar basu jumda pham dana leitana senthang sengthok lambida khong kanjanduna rani pitup sai tabda jamungsi ai usayam thagachari sendang lambi tambada leisabi pakhang anga haibai te lai tamna sendang lambi to bukai pukchaki tamukta tom thui mi bai si de hoji matam haiba matam si manghan ba jamna lui manghan ba se phate aduna usana ko yum pantra su sai masama oina sendang lambi gi tamukta yani pitup sai haiba se ai hang thagachari ko ro kakigumba kakage da gi kaigumba mathok ta di ai rani pitup no wada torokani nana magi ko jang ngaite jiri kemta leiba mayamdu ubada mane narmada jam ngaite tado inamasu elbida jaholu hai jahongani ma haina dieba ko ma si maunda amta paksate ma haina di ngamasu ma haigan dieba adama jawa jate adama mathang dai aigi jan usana sabarani ai wada tawrani ado aina lobudadi mingona maman tanga loba aigonde yaro aigonde maman tata bani ko rani pitup sidi usa kayam ti sab no mudaga sabul bangam porasa ataga numini humni ga changbra rani pitup sabada
ꯌꯨꯝꯗ ꯁꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯂꯩꯗꯅ ꯐꯤ ꯁꯥꯕꯒꯤ ꯎꯏꯚꯤꯡꯒꯨꯝꯕ ꯑꯗꯨꯒ ꯁꯧꯔꯤꯕ꯭ꯔꯥ ꯇꯥꯡꯉꯣꯏꯗꯥꯏ ꯑꯩꯅ ꯇꯥꯕꯤ ꯔꯥꯅꯤ ꯐꯤꯇꯨꯞꯁꯦ ꯃꯥꯒꯤ ꯐꯤꯗ ꯃꯃꯜ ꯂꯩ ꯍꯥꯏꯅ ꯇꯥꯏꯌꯦꯕꯀꯣ ꯃꯃꯜ ꯑꯇꯥꯡꯕꯁꯨ ꯂꯩ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤꯅ 10,000 ꯇꯥꯕꯒꯗ ꯏꯟꯕ ꯉꯝꯄꯣꯟꯇꯦꯗ ꯄꯩꯁꯥ ꯃꯉꯥꯟꯗ ꯐꯣꯟ ꯇꯧ ꯀꯥꯏꯗ ꯄꯨꯡ ꯑꯅꯤ ꯑꯍꯨꯝ ꯃꯈꯥꯏ ꯇꯥ ꯑꯍꯨꯝ ꯃꯈꯥꯏ ꯑꯅꯤ ꯃꯈꯥꯏ ꯑꯍꯨꯝ ꯃꯈꯥꯏꯗ Ayo kamu kan hari ini ꯀꯥꯏꯖꯔꯒꯦ ꯑꯣꯍꯣ ꯍꯣꯏ ꯍꯣꯏ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯏꯅꯝꯃꯒꯤ ꯑꯣꯏꯅꯕ ꯍꯣꯏ 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 ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯛꯀꯦ ꯕ꯭ꯔꯗꯔ ꯄꯨꯔꯥꯗꯤ ꯍꯦꯜꯞ ꯁꯨꯃꯥꯏꯅ ꯆꯪꯉꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯆꯪꯉꯦ ꯂꯩꯕ ꯐꯩꯗꯥꯏ ꯁꯤ ꯇꯥꯡꯉꯤꯅ 10 ꯃꯅꯨꯡ ꯆꯪꯕ ꯋꯥꯔꯝꯒꯅꯤꯀꯣ ꯔꯥꯅꯤ ꯁꯥꯕꯁꯦ ꯐꯤꯗꯣ ꯄꯥꯕꯅꯤꯅ ꯇꯥꯗ ꯑꯩꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯝꯄꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯅꯪꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯈ꯭ꯔꯒ ꯀꯩꯅꯣꯅ ꯆꯦꯅꯦꯅ ꯀꯅꯥ ꯄꯥꯏꯍꯧꯗꯣꯏꯕ ꯔꯦꯕꯤꯇꯥꯟ ꯍꯥꯏꯕ ꯀꯀꯥ ꯅꯆꯟꯒꯤꯁꯨ ꯔꯥꯅꯤꯗꯣ ꯑꯃꯈꯛ ꯂꯧꯕꯤꯌꯣ ꯂꯧꯗꯨꯝ ꯑꯩꯒꯤ ꯍꯦꯛ ꯄꯩꯁꯥ ꯆꯪꯉꯛꯄꯒ ꯍꯥꯏ ꯀꯀꯥ ꯊꯥꯖꯅ ꯋꯥꯎ ꯊꯥꯖꯜꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯆꯥꯛ ꯆꯥꯔꯕꯣ ꯐꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯪꯀꯜ ꯃꯃꯜꯗꯤ ꯍꯣꯏ ꯋꯥꯏ ꯑꯗꯣ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯦ ꯁꯨꯝ ꯁꯥꯔꯕꯅꯤꯅ ꯈꯔ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣ ꯌꯨꯝꯗ ꯁꯥꯔꯤꯃꯤꯀꯣ ꯊꯥꯖ ꯆꯥꯛ ꯆꯥꯔꯕ ꯃꯧ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯎꯁꯥꯅ ꯁꯥꯔꯤꯕ ꯐꯤꯁꯦ ꯔꯥꯅꯤꯁꯦ ꯌꯨꯝꯗ ꯏꯇꯣꯝꯇ ꯁꯥꯏꯔꯥ ꯃꯃꯥ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯁꯥꯔꯤꯔꯥ ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯅꯣ Yorannya ꯅꯪ ꯆꯥꯔꯖ ꯇꯧꯔꯕꯣ ꯁꯤꯒ ꯌꯥꯗꯦ ꯑꯁꯤ ꯃꯊꯛꯇ ꯂꯩꯕꯤꯌꯨ Kono berapa? ꯑꯗꯨꯗꯤ ꯎꯅꯤ ꯈꯪꯉꯤ ꯇꯥꯗꯣꯒꯤ ꯔꯥꯅꯤ ꯑꯣꯔꯗꯔ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯅꯞꯇꯔꯦ ꯆꯤꯝꯍꯟꯒ ꯑꯩꯒꯒꯤ ꯍꯣꯏ ꯅꯞꯇꯥꯏ ꯍꯣꯏ ꯅꯞꯄꯨ ꯀꯥꯏꯗꯦ ꯑꯩ ꯏꯊꯟꯇ ꯁꯨꯝ ꯁꯥꯕꯅꯦ ꯀꯀꯥ ꯖꯥꯝ ꯑꯣꯏꯅ ꯇꯧꯔꯦ ꯀꯀꯥ ꯖꯤꯄꯤ ꯍꯣꯏ ꯂꯣꯏꯔꯦ ꯊꯥꯖꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯍꯣꯏ ꯀꯥꯏꯗꯦꯗ ꯑꯗꯣ ꯑꯩꯒꯤꯁꯨ ꯔꯥꯅꯤ ꯐꯤ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯂꯩꯗ꯭ꯔꯣꯃꯤ ꯃꯤ ꯌꯥꯝꯈ꯭ꯔꯦ ꯉꯁꯤ ꯑꯣꯔꯗꯔꯁꯦ ꯎꯁꯥ ꯅꯪ ꯐꯤꯗꯣ ꯆꯍꯤ 2 ꯆꯪꯉ ꯁꯥꯔꯣ ꯅꯪ ꯔꯥꯅꯤꯒꯤ ꯃꯃꯜꯁꯦ ꯃꯤ ꯌꯥꯝꯃꯦ ꯑꯣꯔꯗꯔꯁꯦ ꯆꯍꯤ 3 ꯆꯪ ꯁꯥꯔꯣꯀꯣ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯌꯨꯇꯨꯕ ꯇꯧꯅꯤ ꯈꯪꯉꯦ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄ ꯌꯥꯔꯣꯏ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯁꯦ ꯀꯁꯥꯔꯗ ꯁꯨꯝ ꯂꯩꯒꯗꯝꯅꯤ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯆꯦꯝꯍꯟꯒ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯗꯕꯅꯤꯀꯣ ꯑꯕꯨꯡꯉꯣꯒ ꯍꯌꯦꯡ ꯀꯝꯄꯦꯅꯤ ꯆꯠꯂꯒ ꯊꯕꯛ ꯁꯨꯗꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯅꯕꯗ ꯖꯒꯣꯏ ꯇꯧꯕ ꯂꯥꯡꯕꯗ ꯊꯕꯛꯇꯒꯤ ꯑꯗꯨꯝ ꯄꯣꯊꯥꯔꯛꯑꯅꯤ ꯂꯣꯏ ꯁꯥꯔꯒꯦ ꯃꯌꯥꯝꯒꯤ ꯍꯣꯏ ꯃꯌꯥꯝ ꯂꯣꯏ ꯁꯥꯔꯣ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯔꯣ ꯃꯌꯥꯝ ꯃꯤ ꯌꯥꯝꯃꯕꯅꯤꯅ ꯑꯩꯒꯤ ꯑꯣꯔꯗꯔ ꯇꯧꯕꯗ ꯄꯩꯁꯥ ꯇꯤꯡꯉꯔꯣꯏꯕ ꯎꯁꯥ ꯅꯠꯇ꯭ꯔꯥ
mi order jama banina दादागी पैसा लुद यारेबको मी तरा ऑर्डर तौ तारे आई में फ्री फंग यारेब नत्रा यूट्यूब दी लेपतना तौनी अने पाम जाम पामजे असेंग बन चतोरो बेंगलोर दा चखिनुदा सुम सिगले सुक नुंगाय ले सु कइनो बेंगलोर कइनो ना हाइना नि पागा चतोय रायबा उसानाय बा होय तिंगलरोय होय लौररोय अंकल की थैंक यू आई की लौररोय मयाम उरेदना मी खागा वदा तोरखो कना कना लौगनी अखो उसादगी रानी मनाव लौरसी हाइति आइगा कनेक्ट लेरबनिना आई खंगनरबनिना की चनोरबनिना आई माउंडे वदा तौरनी मयाम कना कना रानी मनाव वदा तौरो अदुगा अपाम पामदो सुम अखो उसाना मोबाइल सुम थाजरनी व्हाट्सएप ता मैम जेंगनरगा अदुगा आइगिदी फ्री तारे मैम सिनो आइगिदी फ्री तारे सेंबनी नमादा नंग बेंगलोर चतोइरो नंग चखदि इचे मंदी कना लेहोनी सिकई पुरम बैना सि बॉक्स दो बॉक्स से order tong loi ro orang dia thabak siking te thabak sang to no nata kasu to basibu bak bahar phang bu sibu de ato balori ha ato balori param nai he he jam phare sidi kamai tong ni ai उरेदना उषा होगी केना हाइसे सामो ममाग सोम लोबी लेदियो लेनी उरेदना उषा लाइबा ऑर्डर मैम से थागी तौरिन तार मंगोले ओ होयबा चखिनोबा इस नुआइति चखिनु जुमने सुम लेरो सिमहंगा अदुगा खुचु उननी दको न बेलो चखदि उनजु फंगरो गांजु दे से लागा ओ आई कनो हंगे तो नमदा काव हंगे अबुंगो क्लास क्या कार्य तुम तो हंगे तो काव हंग नमदा अबुंगो क्लास क्या कार्य नों लाकमरा ले हेलो मयामगी अंकल दा लोइना ओ वेदना खोगे उसाना हरे मयाम ले हेलो आए अंकल दा मयाम कना कना पामी हायो आई उसागा कनेक्ट तौनरगा कांटेक्ट तौनरगा आई पीरगे आई कमीशन गा लौजरोय सिगाय लुक दु नमगा हंगम दबिन बेंगलोर चलो इदाय ओ फरे आई चतोय मारना साइला ओरे अरो नाकोने अबुंगो क्लास क्या कार्य नमदा अबुंगो आई नाने हंगे तो काउ हंगदे যাই তো নে যাই তো না যাই তো না ভালো লাগছে যায় না বেংলোর যা কি করব ইয়াতে ইমান ভালকে থাকিছে ভালকে থাকিবি ভাল ভিডিঅ' উঠাবি আন্টি গলা অ লাইৰ আংকল শিলচদা আন্টিga nate ai tomtani silchada thabaki lakpani ado khogi nakine khogi yambamgi machanipa silcha leyabako laik tamna adu ngak changpani class 6 o phayam karina phara nang di nachanipa ngotani na phajana sema jare tangong di ahum ni na yang wa doribo noi du mana beton su cha da mina
ꯀꯩꯗꯧꯅꯤ ꯅꯪꯒꯤꯗꯤ ꯐꯖꯅ ꯅꯆꯥꯅꯤꯄꯥꯅ ꯁꯦꯝꯍꯜꯂꯣ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯣ ꯗꯥꯛꯇꯔ ꯑꯣꯏꯍꯟꯒꯦꯔꯥ ꯕꯣꯀꯦꯠ ꯑꯣꯏꯍꯟꯒꯦꯔꯥ ꯀꯔꯤ ꯑꯣꯏꯍꯟꯒꯗꯕ ꯑꯃ ꯑꯣꯏꯍꯜꯂꯣ ꯍꯌꯦꯡ ꯅꯆꯥꯅꯤꯄꯥꯒ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯒ ꯄꯣꯡꯊꯣꯛꯄꯩ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅꯕ ꯍꯌꯦꯡ ꯅꯆꯥꯅꯤꯄꯥꯅꯒ ꯃꯇꯤꯛ ꯆꯥꯕ ꯃꯤꯒ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯊꯣꯛꯀꯅꯨꯀꯣ ꯑꯣꯟꯇꯤ ꯌꯥꯎꯗꯦꯗ ꯎꯁꯥ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯄꯅꯤ ꯊꯕꯛꯀꯤ ꯑꯗꯣ ꯉꯥꯛꯇꯪ ꯆꯪꯉꯝꯕꯅꯤ ꯍꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯌꯧꯕꯗꯤ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯒꯦꯅ ꯑꯗꯨ ꯉꯥꯛꯇꯪ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯕꯅꯦꯕꯅꯦ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯁꯥꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯎꯁꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ ꯀꯌꯥ ꯕꯕꯥ ꯃꯃꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯒꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯣꯔꯧ ꯉꯁꯤ ꯂꯥꯛꯇꯦ ꯀꯣꯔꯧ ꯀꯣꯂꯦꯖ ꯀꯥꯈꯤꯕ ꯈꯪꯗꯦ ꯎꯁꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅꯣ ꯃꯃꯥ ꯕꯕꯥ ꯂꯩꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯅꯨꯄꯤ 5 ꯅꯨꯄꯥ 5 ꯏꯆꯤꯟ ꯏꯅꯥꯎ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯑꯩꯒꯤꯗꯤ ꯅꯨꯄꯤ 5 ꯅꯨꯄꯥ 5 ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯅꯪꯗ ꯍꯥꯏꯁꯟꯅ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯎꯁꯥꯒꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯃꯗꯥꯏ ꯋꯥꯁꯦ ꯀꯩꯅꯣ ꯃꯥꯜꯂꯛꯀꯗꯣꯏꯒ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯕꯦꯟꯊꯧꯗꯣ ꯑꯩꯈꯣꯏ ꯕꯦꯟꯊꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯧꯔꯦ ꯅꯪꯁꯨ ꯎꯁꯥꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯅꯪꯉꯣꯟꯗ ꯍꯥꯏ ꯋꯥꯁꯦ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯅꯨꯄꯤ 5 ꯅꯨꯄꯥ 5 ꯍꯥꯏꯌꯦ ꯂꯋꯥꯏꯒ ꯁꯥꯔꯨꯔꯦ ꯅꯪ ꯋꯥ ꯇꯥꯕꯗ ꯑꯁꯦꯡꯕꯩꯅ ꯃꯗꯥꯏꯗꯤ ꯑꯕꯨꯡꯉꯣꯗꯣ ꯅꯨꯡꯁꯤꯕꯅ ꯑꯣ 3 ꯑꯩꯅ 3 ꯁꯨꯕ 3ꯁꯦ ꯅꯨꯄꯤ ꯑꯃꯠꯇꯔꯣ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯣ 3 ꯁꯨꯕ ꯌꯥꯏꯃ ꯌꯥꯏꯃꯁꯦ 2 ꯁꯨꯕ 3 ꯁꯨꯕ ꯃꯥꯏꯅ ꯇꯥꯗꯣ ꯅꯨꯄꯤ ꯏꯊꯟꯇꯅꯤꯗ ꯍꯣꯏꯑꯕ ꯑꯗꯨꯅꯅꯦꯕ ꯀꯦꯔꯤꯁꯦ ꯅꯥꯜꯂꯤꯁꯦ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯔꯤꯕ ꯊꯛꯅꯤꯡꯕ ꯐꯨꯔꯤꯠ ꯃꯥꯏ ꯑꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯊꯣꯛꯏꯁꯦ ꯑꯗꯨꯅꯅꯦꯕ ꯐꯩ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯤ ꯍꯛꯆꯥꯡ ꯆꯥꯎꯈꯠꯂꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯊꯃꯣꯏ ꯅꯨꯡꯉꯥꯏ ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯝꯃꯤ ꯗꯗꯥ ꯆꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯣ ꯗꯗꯥ ꯆꯦ ꯑꯩ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯑꯗꯨ ꯏꯅꯥꯎꯄꯥ ꯄꯤꯑꯝꯈꯤꯅꯤꯀꯣ ꯑꯗꯨꯒ ꯎꯁꯥꯒꯤ ꯕꯕꯥꯗꯤ ꯂꯩꯔꯤꯀꯣ ꯕꯕꯥ ꯃꯃꯥ ꯂꯩꯔꯤꯕ ꯌꯦꯡꯉꯅꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯕꯕꯥꯗꯤ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯇꯥꯗꯨꯒꯤꯗꯤ ꯑꯩꯒꯤꯗꯤ ꯅꯔꯃꯗꯥ ꯏꯇꯣꯝꯇꯅꯤ ꯅꯤꯄꯥꯗ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯕꯨꯗꯤ 3ꯅꯦꯕꯅꯦ ꯅꯨꯄꯤꯅ ꯑꯍꯟ ꯅꯨꯄꯤ ꯃꯈꯥꯗ ꯑꯩ 3 ꯁꯨꯕꯗ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯟꯇꯤꯗꯤ ꯀꯩ ꯂꯝꯒꯤ ꯑꯣꯏꯔꯦ ꯑꯪꯀꯜ ꯑꯟꯇꯤꯗꯤ ꯀꯩꯅꯣꯅꯤ ꯀꯁꯥꯔ ꯖꯣꯏꯄꯨꯔꯒꯤꯅꯤꯀꯣ ꯀꯁꯥꯔ ꯖꯣꯏꯄꯨꯔꯒꯤꯅꯤ ꯅꯔꯃꯗꯥ ꯑꯩꯈꯣꯏꯒꯤꯅ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯤ ꯏꯆꯦꯅ ꯑꯍꯟꯅꯤ 2 ꯁꯨꯕꯗ ꯑꯩ ꯂꯩꯔꯦ 3 ꯁꯨꯕꯗꯅ ꯅꯨꯄꯤ ꯀꯣ ꯏꯆꯦꯗꯨꯅ ꯀꯁꯥꯔ ꯔꯣꯡꯄꯨꯔꯗ ꯊꯥꯖꯔꯦ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯀꯁꯥꯔ ꯎꯙꯥꯕꯣꯟꯗ ꯊꯥꯖꯩ
ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯅꯃꯥꯗꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯐꯩ ꯎꯁꯥꯅ ꯀꯣ ꯐꯤ ꯁꯥꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯕꯕꯥ ꯊꯥꯏꯅꯒꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯇ ꯂꯩꯔꯝꯃꯤ ꯑꯣ ꯍꯧꯖꯤꯛ ꯔꯤꯇꯥꯌꯔ ꯑꯣꯏꯔꯝꯃꯅꯤꯀꯣ ꯇꯥꯗꯣ ꯅꯤꯄꯥ ꯑꯃꯠꯇ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯨꯄꯥ ꯑꯃꯇ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯏ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯇ ꯑꯣꯏꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯌꯦ ꯀꯩꯗꯧꯅꯤ ꯅꯃꯗ ꯂꯥꯏꯕꯛꯀꯤꯅꯤꯀꯣ ꯁꯨꯝ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯍꯥꯏ ꯁꯨꯝ ꯆꯠꯈꯤꯗꯧꯅꯤ ꯇ꯭ꯋꯤꯇꯔ ꯌꯥꯝꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯇꯜꯂꯦ ꯇꯣꯛꯑꯦ ꯑꯣ ꯇꯨꯏꯁꯟ ꯌꯥꯝ ꯇꯧꯔꯝꯃꯦ ꯇꯣꯛꯑꯦ ꯑꯣ ꯍꯣꯏꯅꯦ ꯇꯨꯏꯁꯟ ꯇꯥꯛꯄꯁꯨ ꯋꯥꯏꯗꯅ ꯇꯥꯗꯣ ꯅꯨꯄꯤ ꯑꯃꯠꯇ ꯑꯣꯏꯕꯁꯨ ꯋꯥꯏ ꯋꯥꯕꯣꯔꯦ ꯅꯪ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯂꯩꯗꯨꯗꯤꯅ ꯇꯨꯏꯁꯟ ꯇꯥꯛꯄ ꯋꯥꯕꯅꯤ ꯎꯁꯥ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯂꯥꯎꯅꯅ ꯈꯣꯠꯅꯗꯅ ꯃꯗꯩ ꯄꯩꯁꯥꯅ ꯂꯤꯛꯅ ꯐꯪꯒꯅꯤ ꯀꯅꯥꯒꯨꯝꯕ ꯃꯇꯝ ꯆꯥꯅ ꯄꯤꯔꯒꯅꯤ ꯀꯅꯥꯒꯨꯝꯕ ꯄꯤꯔꯣꯏ ꯀꯣ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕꯁꯨ ꯌꯥꯎꯔꯤ ꯑꯂꯩꯕꯁꯨ ꯌꯥꯎꯔꯤ ꯂꯩꯇꯕꯗꯨꯅ ꯄꯤꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯤ ꯈ꯭ꯋꯥꯏꯗꯩ ꯐꯔꯦ ꯅꯪꯒꯤ ꯐꯤꯁꯥꯗꯨꯅꯀꯣ ꯃꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯩꯇꯩꯒꯤ ꯀꯣ ꯐꯤ ꯁꯥꯕ ꯌꯣꯡꯐꯝ ꯄꯥꯂꯣꯡ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄꯅꯤꯀꯣ ꯌꯥꯝ ꯐꯩ ꯁꯦꯟꯗꯥꯡ ꯂꯝꯕꯤ ꯇꯧꯔꯤ ꯌꯥꯝ ꯐꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯟꯗꯥꯡ ꯂꯝꯕꯤꯅꯤ ꯄꯩꯁꯥ ꯀꯣ ꯖꯣꯟ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯏ ꯍꯥꯏꯕꯅꯦ ꯍꯣꯏꯑꯕ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯖꯣꯟ ꯂꯩꯇꯕꯁꯨ ꯋꯥꯕꯅꯦꯕ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯁꯣꯔꯥꯔ ꯀꯝꯕ ꯇꯧꯈꯤꯗꯣ ꯀꯌꯥꯝ ꯋꯥꯏ ꯏꯇꯣꯝꯇ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨꯀꯣ ꯏꯁꯥꯒꯤ ꯊꯕꯛ ꯊꯣꯛꯄ ꯏꯁꯥꯒꯤ ꯃꯤ ꯍꯥꯏꯗꯨꯒ ꯃꯤ ꯑꯇꯣꯞꯄꯒꯗꯨ ꯈꯔ ꯈꯦꯠꯅꯕ ꯂꯩꯅꯀꯣ ꯆꯦꯛꯁꯤꯜꯂꯛꯄꯗ ꯏꯁꯥꯒꯤ ꯊꯕꯛꯇꯨꯅ ꯏꯁꯥꯅ ꯋꯥꯕ ꯍꯦꯜꯂꯤꯗꯅ ꯅꯝꯕꯗꯀꯣ ꯅꯔꯃꯗꯥꯕꯣ ꯑꯗꯣꯟꯗꯒꯤ ꯖꯣꯟꯅ ꯌꯥꯝ ꯍꯦꯟꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯗꯤ ꯇꯜꯂꯦ ꯄꯦ ꯌꯥꯝꯗꯦ ꯑꯗꯨꯅ ꯁꯤꯅ ꯐꯔꯕ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯁꯤꯗꯤ ꯀꯌꯥꯝ ꯐꯪꯒꯅꯤꯀꯣ ꯐꯪꯉꯕꯗ ꯊꯥ ꯑꯃꯗ 2,000 2,000 2,500 ꯃꯗꯩ ꯑꯞ ꯗꯥꯎꯟ ꯒꯥꯔꯤ ꯈꯔꯆꯣ ꯃꯩ ꯆꯥꯕꯒꯤ ꯈꯔꯆꯥ ꯈꯥꯏꯗꯣꯛ ꯀꯩꯁꯨ ꯂꯦꯝꯍꯧꯄꯣꯟꯇꯦ ꯋꯥꯕꯅ ꯍꯦꯜꯂꯦꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯐꯤꯁꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯎꯁꯥ ꯀꯣ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯈꯟꯗꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯖꯥ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯁꯥꯗꯨꯅ ꯌꯥꯝꯅ ꯐꯩ ꯃꯇꯝ ꯃꯥꯡꯍꯟꯕꯅ ꯍꯦꯜꯂꯦ ꯃꯅꯤ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤ ꯑꯗꯨꯅ ꯐꯤ ꯁꯥꯕꯗꯨꯅ ꯐꯕ ꯍꯦꯜꯂꯤ ꯍꯥꯏꯗꯤ ꯋꯥꯔꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯏ ꯉꯁꯤ ꯁꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟꯗꯤ ꯉꯥꯏꯍꯥꯛ ꯁꯥꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯗꯤ ꯃꯇꯝ ꯂꯦꯞꯄꯁꯨ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯐꯝꯃꯁꯨ ꯌꯥꯗꯦ ꯀꯣ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯀꯅꯤ ꯐꯔꯝꯃꯤ ꯅꯪ ꯐꯤ ꯁꯥꯅ ꯈ꯭ꯋꯥꯏ ꯐꯩ ꯅꯥꯕ ꯆꯦꯛꯄ ꯌꯥꯎꯔꯗꯤ ꯋꯥꯏ ꯌꯨꯝ ꯂꯩꯇꯕꯅꯤ ꯖꯣꯟ ꯂꯩꯇꯕꯅꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯅꯃꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏꯕꯛꯀꯤꯅꯤ ꯀꯩꯗꯧꯅꯤ ꯖꯣꯟ ꯂꯩꯇꯦ ꯍꯥꯏꯅ ꯇꯧꯗꯕ ꯌꯥꯗꯦ ꯖꯣꯟ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯀꯅꯥꯗ ꯇꯦꯡꯊꯥꯔꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯒꯗꯕꯅꯤꯀꯣ ꯉꯁꯤ ꯀꯅꯥꯝ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯃꯃꯥꯡꯗ ꯈꯔ ꯂꯥꯛꯑꯝꯃꯦ ꯑꯇꯩꯗꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦꯗ ꯑꯩꯒꯤꯗꯤ ꯌꯥꯝꯅꯁꯨ ꯃꯤ ꯂꯥꯛꯇꯦꯗ ꯅꯝꯕꯗ ꯑꯗꯨꯝ ꯀꯅꯥ ꯑꯗꯨꯝ ꯈꯔ ꯑꯃꯅꯤ ꯈꯔ ꯆꯪꯉ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯕꯦꯠꯇꯧꯁꯨ ꯀꯁꯥꯅꯟꯗꯤ ꯕ꯭ꯂꯣꯛꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯗꯦ ꯉꯔꯥꯡ ꯅꯍꯥꯟꯉꯩ ꯅꯨꯃꯤꯠꯀꯤ ꯑꯩ ꯆꯦꯅꯦꯜꯗ ꯂꯥꯛꯑꯝꯃꯦꯕꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯪꯉꯛꯄ ꯑꯝꯇ ꯐꯪꯗꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯅꯤꯅ ꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯀꯩꯅꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦ ꯑꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯗꯥꯅ ꯍꯥꯏꯁꯦ ꯀꯥꯟꯅꯁꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯁꯦ ꯅꯪ ꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯃꯤꯒꯤ ꯃꯤꯋꯥꯁꯨ ꯇꯥꯗ ꯃꯤꯒꯤ ꯃꯤꯆꯩꯁꯨ ꯐꯪꯗ ꯑꯩꯅ ꯁꯥꯅꯤꯡꯕ ꯀꯥꯟꯗ ꯁꯥꯕ ꯄꯣꯊꯥꯅꯤꯡꯕ ꯀꯥꯟꯗ ꯄꯣꯊꯥꯕ ꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯅꯣꯏꯒꯤ ꯔꯥꯅꯤ ꯃꯅꯥꯎꯒ ꯍꯥꯏꯁꯦ ꯃꯆꯨꯒ ꯀꯣꯛꯊꯔꯀꯥꯟꯗ ꯐꯤꯒ ꯀꯣꯛꯊꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯃꯣꯠꯂꯀꯥꯟꯗ ꯁꯨꯕ ꯃꯤꯒ ꯂꯣꯏ ꯂꯩꯌꯦ
kasar kamarangha da kane suba mi lei haibadi mingdi khangdre kasar kamarangha da koi sage ai LB thaba se tam tare sia haitabagi type ai masu hairamde sum mayam tawdugi kanto hanga khola sum tawre oho adu saba midi leitabra uncle usa asigi rani manau saba mi se leita marebo ajimagi tadri ko leidi lerangwa khali adubu tari tadri aduga rani manau nugi mallakanda subagi dimi lei adu su jam leite da manipur ningon kasara yum palak ko phi ga sarak pane kanu damle kasar kamangha da ko saga yum ka mingdi khangdre nupi do kanu ni akogi inong pi thoye makse akogi homeopathic ki doctor ne ko aduga makse ayimdagi rani manau su bo khoppa saba heri hayba ko ara ma dum suye rani manau tente atopa eni na phi ne ina phi am pai dana ko adu ma su ba hayena su holi ko somdegi rani manau ama subada dum lupa kya na kaure cham chani chahum ga lo mare ko aiji manau sati rani mapum oina saye marak taibi do o marak taibi do oine oi hoine marak ta khogi isai sakpagi koi changhang ta be koi macha marak taibi do adu mai ta ko lo bane hoine lupa chahum la tenyang kai lo ri ko akoina mo aigi itei maga chalui chani yang khaira kya na duan lo ho bun chani chom la kana phajana sure ma pura ahar madu mana na tik tik tak tak tik ta chanang ga phan thari ko madagi dinoi marak cha ba ha kana madu ko to moi khando khatok ta satu kana phajana to bi re sum jam phaye mi de su nang pi de su manipur ka dai no du de hai ngam dre ko usadi manipur ne khangam gani ko ko nat sankitang ise chakpa manipur all manipur mi loi khangbani kainogi kai ha khosnam kunje sorka ro min tabra nat sankitang ise chakpa masam to phajaba mai ga chauba khosnam kaino kunje sorka do min taram ni na ko saso lâu bane usa tabra manipur gi khosnam kunje sora na nat sankitang ise sakpa ni masam to phajaba chawbang do o ado aidi tadre uncle khangna brai tade hairo manipur gi ni jamna phaba manipur all kasasa manipur mi an khangna mi khosnam kunje sora ise sakpa nat sankitong gi le manipur gi basanta nat sankit ise sakpa di khangbra khangdi uncle aina khangbada khangdaba oramne oine o hoi hoi ko sigasu chani lore o silje da su leirame ani nang suba namada ko na mu chapada kamang hadane chani yang khaira chani lo hore ba ko ina phi mi subada jam waya ye do sudo hojigi kanu do usa hojigi khosnam kanu do kunje sodo ai pisum thong gi niom le raktane ma mayum ne ba ko balju da suba mi le ya o balju da so manipur mi orang ngani narmada natra kasar kamangar su le ya phi suba ko sagai ni manipur ni ngor ne ma homi pitik su pa homi o chamber su pham ne ko pi do balju da su le ya de manipur ni pi orang mani do su ado kaino usane sage khosnam ki ai magi mapa do su ise chapane ba manipur gi khosnam kirti ya ne ise chapa pa bani sei le me sei tambagi kharin matam kuin le ram dre usa ai amu hale ka sa da ko
ꯍꯣꯏ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯊꯧ ꯇꯥꯔꯁꯨ ꯎꯁꯥꯒ ꯐꯥꯎꯅꯔ ꯂꯣꯏꯔꯦ ꯀꯅꯥꯅ ꯔꯥꯅꯤ ꯂꯧꯅꯤ ꯍꯥꯏ ꯀꯁꯥꯔꯗꯁꯨ ꯃꯌꯥꯝ ꯄꯨꯅꯔꯤꯑꯦ ꯐꯤꯁꯦ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔ ꯐꯤ ꯌꯣꯟꯕ ꯌꯥꯝ ꯂꯩꯌꯦ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯛꯈꯤꯄꯨꯔꯒꯤ ꯐꯤ ꯌꯣꯟꯕ ꯃꯌꯥꯝꯅ ꯆꯥꯎ ꯆꯥꯎ ꯗꯨꯀꯥꯟ ꯀꯁꯥꯔꯒꯤ ꯐꯤ ꯌꯣꯟꯕ ꯒꯣꯀꯨꯜ ꯀꯥꯏꯅ ꯂꯩ ꯊꯣꯏ ꯀꯥꯏꯅ ꯂꯩ ꯑꯆꯧ ꯑꯆꯧ ꯗꯨꯀꯥꯟꯅꯤ ꯃꯈꯣꯏꯗꯤ ꯀꯁꯥꯔꯗ ꯌꯥꯝꯅ ꯂꯤꯡꯉꯕ ꯗꯨꯀꯥꯟꯅꯤ ꯃꯣꯏꯗꯣ ꯃꯩꯇꯩ ꯐꯤ ꯌꯣꯟꯕ ꯒꯣꯀꯨꯜ ꯀꯥꯏꯅꯀꯣ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔ ꯐꯨꯂꯇꯣꯜꯗ ꯕꯣꯀꯨꯜ ꯀꯥꯏꯅ ꯕꯣꯀꯨꯜ ꯐꯤ ꯌꯣꯟꯕ ꯀꯥꯏꯅ ꯃꯣꯏ ꯊꯣꯏ ꯀꯥꯏꯅ ꯃꯩꯇꯩ ꯃꯅꯥꯎ ꯐꯤ ꯌꯣꯟꯕ ꯑꯃ ꯂꯩ ꯆꯥꯎꯔꯦ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯗꯨꯀꯥꯟ ꯑꯅꯝꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯗꯤ ꯂꯝ ꯂꯧꯅꯩꯌꯦꯕꯀꯣ ꯂꯩꯌꯦ ꯑꯆꯧ ꯑꯆꯧꯕ ꯗꯨꯀꯥꯟ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯣꯏꯅ ꯌꯥꯝꯅ ꯈꯪꯅꯕ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯗ꯭ꯔꯣ ꯑꯪꯀꯜ ꯍꯥꯏ ꯂꯥꯛꯅꯤꯡꯉꯤ ꯎꯁꯥ ꯑꯗꯣ ꯂꯥꯛꯅꯤꯡꯉꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯀꯜꯂꯤꯅꯀꯣ ꯏꯔꯥꯡ ꯀꯟꯕꯅꯤꯅ ꯃꯤꯗꯨ ꯆꯠꯁꯨ ꯆꯠꯅꯗꯦ ꯑꯗꯩꯗꯤ ꯏꯝꯐꯥꯜꯗ ꯆꯠꯄꯗꯁꯨ ꯍꯌꯦꯡ ꯇ꯭ꯔꯦꯟꯒ ꯐꯖꯅ ꯐꯥꯎꯔꯀꯥꯟꯗ ꯂꯥꯛꯀꯦꯗ ꯑꯩ ꯂꯥꯛꯑꯁꯨ ꯅꯣꯏꯗ ꯍꯧꯖꯤꯛ ꯎꯁꯥꯒꯤꯗ ꯊꯨꯡꯉꯔꯅꯤ ꯌꯥꯏꯀꯣ ꯑꯩ ꯖꯥꯃꯨ ꯀꯨꯟꯖꯤꯗꯒ ꯊꯨꯡꯉꯔꯣꯏ ꯅꯣꯏꯗ ꯑꯣꯏꯅ ꯊꯨꯡꯉꯔꯒꯦ ꯕꯥꯖꯨꯔꯒꯤ ꯃꯤꯅꯤ ꯍꯥꯏ ꯑꯣ ꯕꯥꯖꯨꯔꯒꯤ ꯃꯤ ꯑꯣ ꯍꯣꯏꯅꯦ ꯑꯁꯤ ꯂꯩꯕꯅꯤ ꯐꯩ ꯇꯥꯡꯅ ꯏꯅꯦꯞꯁꯤ ꯑꯃꯗ ꯂꯤꯁꯤꯡ 15,000 ꯂꯤꯁꯤꯡ 10 ꯂꯤꯁꯤꯡ 9 ꯂꯩꯔꯒ ꯍꯥꯏꯗꯤ ꯃꯟꯊꯔꯒ ꯑꯗꯨꯝ ꯇꯥ ꯂꯩꯕꯗꯤ ꯄꯥꯝꯃꯨꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯁꯨꯕ ꯍꯩꯕ ꯃꯤ ꯂꯩꯔꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯗ꯭ꯔꯣ ꯑꯪꯀꯜ ꯂꯥꯛꯅꯤꯡꯉꯦ ꯏꯔꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯣꯡ ꯅꯤꯅꯤꯇꯁꯨ ꯂꯥꯛꯅꯤꯡꯉꯤꯀꯣ ꯑꯩ ꯂꯥꯛꯑꯗꯤ ꯎꯁꯥꯒ ꯀꯅꯦꯛ ꯇꯧꯅꯔꯒ ꯎꯁꯥ ꯍꯣꯏꯗ ꯀꯣꯟꯇꯦꯛ ꯇꯧꯅꯔꯒ ꯎꯁꯥꯗ ꯂꯥꯛꯀꯦ ꯍꯣꯏ ꯑꯩꯈꯣꯏ ꯏꯅꯝꯃ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯂꯩꯌꯦ ꯁꯣꯝꯗꯒꯤꯁꯨ ꯐꯤ ꯌꯥꯝ ꯊꯥꯕꯅꯦ ꯑꯗꯣꯝꯗꯁꯨ ꯑꯣ ꯍꯣꯏ ꯅꯣꯏ ꯏꯅꯝꯃ ꯂꯩꯔꯝꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯌꯦꯡ ꯂꯥꯛꯑꯒ ꯆꯪꯍꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯌꯦꯡ ꯎꯅꯔꯒ ꯑꯪꯀꯜ ꯃꯁꯛ ꯈꯪꯗꯦꯒ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯣ ꯒꯣꯀꯨꯜꯒ ꯈꯪꯉꯦ ꯅꯃꯗꯥ ꯌꯥꯝ ꯆꯥꯎ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯃꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯆꯍꯤ ꯑꯃꯅꯤ ꯐꯥꯔꯝꯕꯅꯦ ꯒꯣꯀꯨꯜꯒꯤ ꯃꯃꯥ ꯁꯤꯔꯦ ꯑꯗꯩꯗꯤ ꯒꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯐꯨꯂꯇꯣꯜ ꯀꯥꯔꯣꯡ ꯀꯥꯔꯣꯡꯗꯣ ꯀꯥꯔꯣꯡꯗꯩ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯛꯄꯗꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯕꯅꯤ ꯊꯣꯏ ꯗꯨꯀꯥꯟ ꯍꯥꯏꯅ ꯊꯣꯏ ꯃꯅꯤꯄꯨꯔꯤ ꯍꯦꯟꯂꯨꯝ ꯍꯥꯏꯅꯅꯦ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯥꯏ ꯗꯨꯀꯥꯟꯗꯨꯁꯨ ꯅꯨꯄꯤꯗꯣ ꯃꯁꯥ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯅꯤ ꯃꯋꯥꯗꯨꯁꯨ ꯃꯇꯩ ꯃꯅꯥꯎ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯆꯪꯍꯟꯅꯤꯗ ꯍꯥꯏꯔꯣꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡ ꯑꯩ ꯂꯥꯛꯑꯒ ꯅꯣꯏ ꯃꯃꯥ ꯕꯕꯥ ꯏꯆꯟꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯏꯕꯦꯝꯃ ꯎꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯥꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯩ ꯈꯨꯟꯗꯩ ꯂꯥꯛꯄꯅꯣ ꯀꯩ ꯂꯝꯗꯩ ꯂꯥꯛꯄꯅꯣ ꯅꯪ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ ꯀꯥꯏꯅ ꯉꯥꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯎꯁꯥ ꯑꯪꯀꯜꯗꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯥꯏ ꯑꯩ ꯏꯀꯥꯏꯔꯦꯗ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯏꯀꯥꯏꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯕ ꯑꯩ ꯏꯀꯥꯏꯌꯦ ꯑꯗꯣ ꯍꯌꯦꯡ ꯑꯪꯀꯜꯅ ꯂꯥꯛꯑꯒ ꯃꯃꯥ ꯕꯕꯥꯒ ꯅꯣꯏꯒꯤ ꯅꯨꯄꯥꯒꯅ ꯀꯅꯥꯅꯣ ꯆꯤꯆꯦꯁꯦ ꯅꯨꯄꯥꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯃꯥꯏꯅ ꯈꯪꯅꯩꯅꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣꯒ ꯍꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯥꯗꯣ ꯍꯣꯏ ꯈꯨꯟꯗ ꯖꯥꯝ ꯂꯥꯛꯑꯝꯃꯦ ꯑꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯕ꯭ꯔꯥ ꯀꯅꯥꯏꯗ ꯂꯥꯛꯑꯝꯃꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯤꯕ ꯀꯔꯝꯕ ꯌꯨꯝꯗꯅꯣ ꯅꯔꯃꯗꯥ ꯑꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯝꯃꯦ ꯌꯥꯝ ꯀꯅꯥ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤꯅꯣ ꯅꯪ ꯈꯪꯉꯤꯕꯣ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯥꯅ ꯀꯣ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯎ ꯀꯁꯥꯔꯗꯒꯤ ꯌꯥꯝ ꯐꯕ ꯑꯪꯀꯜ ꯑꯃꯅꯦ ꯑꯩꯒ ꯇꯤꯟꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯎꯁꯥ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯪꯀꯜꯅ ꯀꯣ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯐꯔꯀꯥꯟꯗ ꯑꯩ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯌꯨꯝ ꯄꯥꯡꯉꯗꯤ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯀꯅꯥꯗ ꯆꯪꯒꯅꯤ ꯅꯔꯃꯗꯥ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯂꯥꯛꯑꯝꯃꯤꯗꯣ ꯅꯪ ꯃꯃꯤꯡꯗꯣ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯈꯪꯕ ꯌꯥꯏ
ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝ ꯈꯪꯅꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣ ꯔꯥꯅꯤꯄꯨꯔ ꯄꯂꯥꯔꯕꯨꯟ ꯁꯨꯝ ꯂꯥꯛꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯑꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯑꯝꯃꯤꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟ ꯀꯅꯥꯏꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯥꯔ ꯀꯦ ꯏꯆꯟꯊꯣꯏ ꯒꯥꯏꯗꯨꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟ ꯌꯥꯝ ꯆꯥꯎ ꯂꯩ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯤ ꯑꯗꯨꯝ ꯐꯤ ꯌꯣꯟꯕꯩꯀꯣ ꯑꯗꯨꯝ ꯎꯏꯌꯦꯕ ꯆꯦꯅꯦꯜꯗ ꯃꯥꯒꯤ ꯐꯤ ꯌꯣꯟꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯃꯥꯒꯤ ꯗꯨꯀꯥꯟꯗꯨꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯦꯁ ꯑꯗꯨꯗꯤ ꯏꯀꯥꯏꯌꯦ ꯑꯗꯨꯗꯤ ꯏꯀꯥꯏꯌꯦ ꯅꯪ ꯅꯌꯨꯝꯗ ꯑꯣꯏꯗꯤ ꯏꯀꯥꯏꯗꯕ ꯕꯥꯕꯨ ꯍꯣꯏꯗ ꯕꯥꯕꯨ ꯍꯣꯏꯗ ꯕꯥꯕꯨ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯀꯔꯤ ꯁꯥꯒꯩꯅꯣ ꯅꯝꯕꯔꯗ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯃꯌꯥꯏꯗꯔꯥ ꯃꯇꯣꯟꯗꯔꯥ ꯏꯆꯟꯊꯣꯏꯒꯤ ꯐꯤ ꯌꯥꯝ ꯍꯣꯡꯅꯁꯨ ꯊꯥꯕꯅꯤ ꯃꯥꯒꯤꯗꯤ ꯑꯣ ꯍꯣꯏꯑꯕ ꯑꯗꯨꯅ ꯃꯥꯏ ꯗꯨꯀꯥꯟꯁꯤ ꯃꯤ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯁꯨꯝ ꯃꯥ ꯅꯣꯡꯃꯗꯣꯛ ꯃꯥꯒꯤ ꯆꯦꯅꯦꯜꯗꯒ ꯑꯗꯨꯝ ꯌꯦꯡꯉꯦꯕꯅꯦ ꯑꯁ ꯃꯥꯏ ꯗꯨꯀꯥꯟꯅꯦ ꯉꯥꯏꯍꯥꯛꯇ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯦ ꯑꯃ ꯂꯥꯛꯀꯅꯤ ꯑꯃ ꯉꯥꯡꯕꯁꯨ ꯌꯥꯝ ꯐꯕꯅꯦꯕ ꯑꯥꯔ ꯀꯦ ꯏꯆꯟꯊꯣꯏꯗꯣ ꯀꯩ ꯃꯥꯏ ꯐꯤꯗꯨꯅ ꯍꯣꯡꯅ ꯊꯥꯏꯅ ꯀꯩ ꯌꯥꯝ ꯆꯥꯎꯕ ꯗꯨꯀꯥꯟ ꯍꯣꯜꯁꯦꯜꯗ ꯃꯥꯏꯗꯨꯕꯣ ꯑꯣ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ ꯃꯃꯥꯒꯤ ꯃꯕꯣꯛ ꯃꯌꯨꯝꯗ ꯗꯤꯁꯀꯥꯎꯟ ꯐꯖꯅ ꯇꯧꯕꯅꯦ ꯃꯥꯒꯤꯗꯤ ꯑꯣ ꯍꯣꯏꯑꯕ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯑꯆꯧꯕ ꯗꯨꯀꯥꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯩꯔꯝꯗꯤ ꯃꯣꯏ ꯍꯣꯜꯁꯦꯜꯗꯤ ꯊꯥꯗꯣꯛꯏꯗꯅ ꯑꯗꯨꯏꯗꯤ ꯗꯤꯁꯀꯥꯎꯟ ꯄꯤꯔꯝꯒꯅꯦꯕꯀꯣ ꯈꯪꯗꯕ ꯅꯝꯕꯗꯥꯏꯅ ꯅꯪ ꯕꯥꯕꯨ ꯍꯥꯏꯁꯦ ꯅꯣꯏ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ ꯃꯃꯥꯒꯤ ꯃꯕꯣꯛ ꯃꯌꯨꯝꯗ ꯑꯣ ꯁꯥꯒꯩꯗꯣ ꯍꯥꯏꯗꯤ ꯈꯪꯗꯕ ꯕꯥꯕꯨ ꯍꯥꯏꯁꯦ ꯍꯣꯔꯤ ꯕꯥꯕꯨ ꯍꯥꯏꯔ ꯈꯪꯗꯦ ꯅꯪꯗꯣ ꯍꯣꯔꯤ ꯕꯥꯕꯨ ꯑꯣꯏꯔꯝ ꯇꯥꯔꯦ ꯐꯥꯟꯖꯨꯝꯕꯝꯒꯤ ꯕꯥꯕꯨ ꯍꯥꯏꯗꯣ ꯑꯍꯟꯗꯣ ꯋꯥꯡꯊꯪ ꯋꯥꯡꯕ꯭ꯔꯥ ꯅꯔꯃꯗꯥ ꯗꯤꯁꯀꯥꯎꯟ ꯐꯖꯅ ꯄꯤꯔꯝꯒꯅꯤ ꯏꯆꯟ ꯊꯣꯏꯗꯣ ꯃꯥꯜꯂꯤ ꯃꯥꯏ ꯗꯨꯀꯥꯟꯗꯣ ꯌꯥꯝ ꯆꯥꯎꯔꯦ ꯎꯕꯗ ꯉꯥꯏꯇꯅ ꯃꯥꯅ ꯉꯥꯛꯇꯪ ꯆꯦꯟꯅꯦꯜꯗꯒ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯃꯥꯏ ꯃꯤ ꯑꯗꯨꯝ ꯂꯥꯛꯄ ꯂꯦꯞꯇꯦꯕꯀꯣ ꯃꯥꯏ ꯗꯨꯀꯥꯟꯗꯨꯒꯅꯦ ꯉꯥꯡꯕꯁꯨ ꯗꯣꯡ ꯗꯣꯡꯅꯤ ꯃꯥꯒꯤꯗꯤ ꯃꯕꯨꯛ ꯌꯥꯝ ꯇꯤꯡꯕ ꯃꯤꯁꯨ ꯃꯥꯜꯂꯤ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯨ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯔꯃꯗꯥꯅ ꯕꯥꯕꯨ ꯍꯥꯏꯁꯦ ꯑꯍꯟꯗꯣ ꯑꯣꯏꯔꯝꯒꯅꯤ ꯋꯥꯡꯊꯪ ꯋꯥꯡꯕ ꯃꯤ ꯑꯄꯥꯕ ꯍꯥꯏꯗꯤ ꯀꯣꯔꯒꯥꯟꯙꯤꯗ ꯀꯣꯔꯒꯥꯟꯙꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕꯅꯦꯕ ꯂꯩꯍꯥꯎ ꯑꯣꯏꯅ ꯇꯥꯗꯣ ꯕꯥꯕꯨ ꯍꯥꯏꯁꯦ ꯑꯍꯟꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯉꯦ ꯈꯪꯉꯦ ꯑꯍꯟꯗꯣ ꯋꯥꯡꯃꯤ ꯋꯥꯡꯕꯅꯤ ꯑꯄꯥꯕ ꯅꯠꯇ꯭ꯔꯣ ꯔꯃꯗꯥ ꯐꯥꯟꯖꯣꯝꯕꯝꯅꯤ ꯐꯥꯟꯖꯣꯝꯕꯝ ꯃꯤꯗꯣ ꯄꯥꯇꯤ ꯄꯥꯔ ꯋꯥꯡꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯕꯥꯕꯨ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯋꯥꯡꯕꯗꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯗꯣ ꯃꯅꯤ ꯃꯅꯤ ꯋꯥꯎ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯑꯦ ꯑꯣꯖꯥ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯂꯥꯛꯄꯤꯔꯦ ꯑꯩ ꯆꯦꯅꯦꯜꯗ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯁꯥꯒꯩꯗꯤ ꯈꯪꯗꯦ ꯑꯣ ꯐꯥꯟꯖꯨꯝꯕꯝꯅꯤ ꯐꯥꯟꯖꯨꯝꯕꯝ ꯑꯩ ꯈꯪꯉꯦ ꯃꯤꯗꯣ ꯋꯥꯡꯕꯅꯤ ꯑꯍꯟꯗꯣ ꯃꯤ ꯄꯥꯕꯅꯤ ꯈꯪꯉꯤ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥ ꯃꯅꯤꯡ ꯂꯩꯀꯥꯏꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯣꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏꯗꯅꯤ ꯍꯧꯖꯤꯛ ꯕꯥꯕꯨ ꯍꯥꯏꯗꯣ ꯃꯤ ꯋꯥꯡꯉ ꯄꯥꯕꯅꯤꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯁꯥꯒꯩꯅꯣ ꯀꯣꯔꯒꯥꯟꯙꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯅ ꯂꯩꯍꯥꯎ ꯀꯧꯔꯦ ꯃꯥꯏ ꯃꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯁꯅꯁꯝ ꯅꯠꯇꯦ ꯁꯅꯁꯝ ꯅꯠꯇ ꯃꯥꯜꯂꯦ ꯀꯥꯎꯈ꯭ꯔꯦ ꯂꯩꯈꯤꯗꯦ ꯆꯨꯝꯃꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗꯦ ꯆꯍꯤ 3-4 ꯐꯥꯔꯝꯃꯅꯤ ꯆꯍꯤ 4-5 ꯇꯨ ꯐꯥꯔꯝꯃꯅꯤ ꯍꯋꯥꯏ ꯆꯥꯏ ꯑꯣ ꯑꯣꯖꯥꯒꯤꯁꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯆꯨꯝꯊꯣꯡ ꯆꯥꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯉꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯗꯣ
Kenapa? Hah? Hah? Malah ni cak. Aku jangan sih cum thong cadar bawa aja. Thakat ceri, agi chan usa, mani ba, usa, ai kakade, uncle di numidang pungapon makai, 9:30 na daga 10, asigi ai lab thai ko ni tinungai taba, usana sangagati sum lau ko, agi uncle ki LB da lab ta sum lau ko, numidang oirasu. Sangadine nang phi saba lorakanda chaising cha potharaga sum uncle gi AB da sum chango ko yang pung 8 makhai na ta pung 3 da haure ko 12 baw sum le yabane sum chango koi sapoto minasi ko sum khangna chana si nung sinasi lake changake thank you cha thank you usadi hojik phi saribra natagana chaising chaga potharibra कहीं थबक चिन्ब तारगदी पोथाब जागनी उषा नंगी फी साबदो ले तारगदी को थबक चटपनीना चुमथोंग तौद्रे होय ओजा हजी स्कूल दरा नतगा जुमद्रा हला बोजा अंकल गी यूट्यूब चैनल दा थेंगनाखरे थेंगनाखरे Thank you usana kalgi channel sebu support to biba mieng tabiba yan ngaji ko sati potha bani jam sai mani puju sare ko hana mana dire ko pung ga da sa ga ni phi dong kong pung ga da ho ni sa ba halak ta ngari oja waram ni du oja potha biro oja halak ta ngari waram ni oja potha biro oja kuidri थेंगनाबदी चैनल से कुइद्री है अदो उसाम तंग हाइरोने अंकल की चैनल से मी म्याम चैनल लोइन लेनको यूट्यूब सिदा अदो ओजागी चैनल सिना कमाय तौ येंगबदा हाइनगाइब्रा नतगना फजदबरा तंग हाइरो तागिने रानीपुदगी खंब्रा रेल लंबी ओना लागा जक्संग बिखानीबा लामे मने अखोसु चलमे रानीपुदगी ने खंग्रा रेल लंबी दने अखोसु चलमी बिखानी बा नमदा अंगांग ओदने आइसु चलमे बा रानीपुर देदी पलारबोन चंदरपुर कोरकांदी बचकांदी अखो बिखानी चलमी आइसु अंगांग ओंगदा अस मतम दो हौखरे को नुसिए नमदा ओइबा हजिकति अंगांसिंग बिखानी नद्रे अखोना अंगांग ओंगदा पाइतुगम पागा बिखानी को आइ सोइखरे मतम खितंगदी फी लोखिबगी इनबा तौरिए लौनबगी तौरिए आई साखिरोय मतम खितंगदी फी लोखिबगी लौनबा तौरिए दोय साना सुम कस्टमर सु जुम लाइको फी लोबा उसानत्रा अस मतम दो हौख्रेदा नर्मदा खोना ngangoida जाक्संग चेंग नीदना को मसे हराउदना होय रानीपुर मानधौ होयदा जाम लामे रानीपुर मानधौ कनानो अदो हजिकति अंगांग कनाम बिखानी नेद्रे नर्मदा खुलक्तबा अंगांग बिखानी नेद्रे मचा मसु सुम तौनरी को अदो उसाम तंग हायुने नंगना कुइदी अंकल की चैनल चंगपदो अंकल की चैनल से म्याम लेरबा चैनल सिंगचिगा कमाय तौरी अंकल की से येंगबा सुम काव जाबरा सुम ताबा जाबरा वीडियो रो सुम नुंगाइब्रा नुंगाइतबम तंग हायु तागेने ngairambam gopi hoida khange oja gopi leigidre na oja gopi sire blog amatang anidang ngaire thengnaba ado sum jengaga haijarake nungaiba sum keba thagapiro sum nungai do male thank you uncle ki channel si video si di jam jau dapni ko uncle de jam simple da
ꯀꯩꯅꯣ ꯇꯧꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯃꯇꯝꯁꯨ ꯁꯪꯖꯗꯕ ꯃꯇꯝ ꯈꯔ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯔꯒ ꯁꯨꯝ ꯊꯥꯡꯒꯠꯄꯅꯦꯕꯀꯣ ꯉꯁꯥꯏ ꯏꯁꯩ ꯆꯠꯄꯅꯤꯅꯅꯦ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤ ꯆꯥꯅ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯦꯠꯀꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯀꯥꯎꯕ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯏꯁꯥꯅ ꯐꯤ ꯁꯥꯅ ꯁꯪꯕ ꯃꯇꯝꯗ ꯑꯪꯀꯜꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩ ꯏꯆꯟ ꯎꯁꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯪꯀꯜ ꯁꯨꯝ ꯌꯦꯡꯒꯦ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯑꯪꯀꯜ ꯅꯨꯡꯉꯥꯏ ꯐꯖꯩ khitang nungai phate khitang phajana semu kharaga phajahallu haina sum comment tawko yengdoine uncle thank you agi chan usabu haningai thagatsari ko adugu nangna phi saba loraga pothaba matamda sum yungau ko nangna thawdo loraga andane chaisung toga sum hang jengo yengaga uncle jam nungai uncle nungai phate khitang phajana nungai halu khitang phajana semu khitang phajana tau harakpado uncle tage aduga comment da suma haruko aduga phajana ba uncle sum honage uncle ki video ri chudong jogdabni ko na changki tangi chatpa lambi lamsang chatpa maridi mubang macha masu sum maramaka sum jawbane jam phajandi jawdabne ebar phone corona oi tado mongol gi channel do 좀 nungai tado di wa ngangwa jamai nang thagapana kamla athokpam kaino taurisina o karisu taude ngahatang live thabani sangbaduda kamla athokpam kananu yam tade karino taurisina o ngahatang silchadagi halaga silcha taundagi tholaga khogi changi yumda changaga ngahatang sum try to topani live thage adana ko ado kamla bu thagachari ai channel na changbir bitamakta live macha ma tobiramo ado uncle gi lekai gi lam khokto uba jaga jinghambiro aikhoi su lakpa phangdabanina jam lakninge lakna khibagi nungaite hoi uncle gi lekai gi lam khokto uba jaga jingbiro aikhoi su lakpa phangdabanina jam lakninge lamna khibagi nungaite hoi iranga lura kanda sudah lao ko yingsi kamlana like uncle thank you kamla kan yang chage akhoi di sum kabo ngangbani asengba tado di jamhe ma oi ma kabo ngangbani kan hai mayam ai chalu jare ai tan hore che man ge chani ichan basu lae ado mayam je minasi ai tan hobusu lore ai se cha le re siga tan le re asina fruit le re asila phoini akogin hana aina haise ki bido asamgi ai gi kolbola photo mulle ado la phosiga le jare mayam ado cha ba hogi ko iche man ge cha ki ge mayam heitre do asam tripura kasada leiba meitei sing jam nungsiye nungsi bane akhoi sunungsi khosida usako manipurgi sesakpa ojasing yamasing inausing lakpadasu akhoina phajana welcome tawre moina su khoi bujam nungsina tawre ko yede lakpa che khoi jam phajana welcome tawba pija pithak tawba khotba ko aduna moina su khoi bujam nungsina tawre karigi nungsidani usa manipur hai balite tripura baite kasara baite asam baite maitai di maitai sinau ni nako maitai khogi e cd jamna phajakraba jamna nusikraba jamna sengkraba e ni aduna nusiba phawri me usa chana lakpam tam su ko angkana ne 100% ibungna welcome tawne ko ibungi laira sangai da ichanbu angamba
ko sa leibudo chaminani thapminani ko lau nang lakpa matam nang sangau ko nang di kaya tare rani fitup sabani na paisa su mayam pairam ni ada lamdi jada su flight la o kaya jiri manipur na jiri bag di flight lag jai na ko lising ni makai lising hum ko lau de habni lau kai de nang lakpa matam da angkal na soi na welcome tong ni aduna handak manipur thoi beirang siga mating tawriya all kasar assam da leiba maitei leiba bhongta valley assam sotbora notbora ande mya punamusina mating tawkroponi manipur da handak tawsya angkal gi video re sungji ngo ko haude re basya 2023 de hokiba manipur irang do angkal su isamak chacharaga kasar lakipur pena kandi sotbora haituka ai isamak chacharaga lilikem da angam mating tawjaramni ko mato loina u phangani nang sum chango angkal gi video da ko nang sangba matam da ne kaka su isamak yamna mating support tawjaki manipur da handak ji da thoi siba khoi mating support tawre cha chai laga leikhiba mama ama leikitre hojikti macha masu mayam leire kanano kasadagi laga leikiba o no manipur da ko kasade la leikiba mama ama leikitre hojikti hojikti macha masu mayam leiye o leire manipur da leire macha masu do paisadi pajete ko jamnadi langninge wow haisana male ko rani phidum da lising tara manga lising kun lising nipan jo laga kari pesa le doino lau angkana haisana bante chenbu welcome togani ko sa le bedo chamin thaminani nung teng mari mangai to lau angkal kita kain kai dia nagi phidu prang phaja ano nong thoba model inapi phanek poro akoi kasada sulongna ni mayama ko akoi dona joli mamanduga kitang ekhna bata asum longna kini nangi bhara sum hanjan gani pasadi pajete ko hai kari pajdani maman tangaba maman lereba mayam yam pamnaraba phisa ma nangna suraga kai phisa paidano sagai ni laisram ni masu phau mayum panba yaureda aikhoi ingkhol lana laga leiye o laisram di myam lei akoi hariba bas kandi hariba khundu ko su laisram lei ko assam dimapur rom da su laisram lei nang kasar mafam du khangadi tum hai ngang mani ko akhogi leiba area du gi mungdo oram taragadi ma sagai du ga maming du ga haragadi chum khangba ngang bodrai khali usa ba phone corona tum si kheliya thake de Hande thoi rongpur jawraga chalage sound tapalo no kayore jam khangenda thengbagi sadega adudi khangre magi edesti o hoine khangaga de na sumari bane pare tado mongol ai thamage ko full support thank you namara thank you ngasi namara jam kuina matam kanang kaithoga leiramna support to biramba namada bu haninga ten thagachari ko ko ichina usibagi prem je tatnaru siko matam sangna ngami makhaidi channel asida ko ko saru jana bo hona siko namada okay bye bye namada bye bye thamasi hojika hekta langningi he uncle welcome se jam nungsi ta bada achumbani usa id ko kai hatare channel la sum pungai haiba pungsek sakpadi nate ko
ꯑꯩꯗꯤ ꯊꯃꯣꯏꯕꯨ ꯇꯤꯡꯉꯕ ꯀꯣ ꯃꯤꯕꯨ ꯐꯔꯕ ꯊꯃꯣꯏꯕꯨ ꯁꯦꯡꯉꯗꯤ ꯑꯩꯗꯤ ꯂꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯦꯅ ꯈꯜꯂꯦ ꯀꯣ ꯑꯩꯗꯤ ꯆꯦꯅꯦꯜꯅꯤ ꯀꯥꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯄꯨꯡꯁꯛ ꯁꯛꯄ ꯑꯩ ꯇꯧꯗꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯄꯥꯏꯖꯦ ꯍꯩꯇꯅ ꯑꯪꯀꯜꯅ ꯌꯨꯁ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯑꯔꯦꯝꯕ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯑꯆꯨꯝꯕ ꯑꯐꯕ ꯑꯗꯨꯝꯇꯅꯤ ꯑꯪꯀꯜꯒꯤꯗꯤꯀꯣ ꯑꯪꯀꯜꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯅꯤ ꯀꯥꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯂꯥꯡꯐꯥꯡꯗꯤ ꯑꯩ ꯍꯥꯞꯇꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯇꯅ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯊꯃꯣꯏ ꯍꯥꯏꯕ ꯊꯃꯣꯏꯗꯨꯅ ꯇꯤꯡꯉꯕ ꯊꯃꯣꯏ ꯃꯥꯟꯅꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦꯀꯣ ꯃꯁꯤꯗ ꯏꯝꯐꯥꯜ ꯍꯥꯏꯕ ꯂꯩꯇꯦ ꯀꯁꯥꯔ ꯍꯥꯏꯕ ꯂꯩꯇꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯃꯥꯏ ꯁꯥꯒꯩꯅꯤ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏ ꯊꯃꯣꯏ ꯇꯤꯡꯕ ꯑꯗꯨꯅꯤ ꯑꯪꯀꯜꯒꯤꯗꯤ ꯏꯁꯥꯒꯤ ꯔꯦꯠꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯪꯀꯜ ꯑꯗꯨꯅꯤ ꯑꯪꯀꯜꯅ ꯍꯥꯏꯁꯦ ꯑꯪꯀꯜꯗꯤ ꯃꯗꯨꯅꯤꯀꯣ ꯑꯪꯀꯜꯗꯤ ꯆꯦꯅꯦꯜ ꯄꯥꯏꯔꯦ ꯀꯥꯏꯅ ꯉꯁꯤ ꯎꯁꯥ ꯐꯪꯅꯔꯦ ꯀꯥꯏꯅ ꯁꯨꯝ ꯀꯩꯅꯣꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯨꯗꯤ ꯑꯪꯀꯜꯗꯤ ꯇꯧꯗꯦ ꯑꯪꯀꯜꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯆꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯃꯤ ꯅꯪꯅ ꯂꯥꯛꯑꯗꯤ ꯂꯥꯛꯎ ꯅꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯣꯏ ꯃꯤ ꯂꯩꯔꯁꯨ ꯀꯥꯏꯗꯦ ꯂꯩꯇ꯭ꯔꯒꯁꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯐꯪꯉ ꯀꯁꯥꯔ ꯀꯣꯏꯅꯤꯡꯉꯁꯨ ꯂꯥꯛꯎ ꯑꯪꯀꯜꯒꯤ ꯊꯨꯡꯉꯨ ꯂꯥꯎ ꯑꯪꯀꯜꯒꯤ ꯂꯥꯏꯔ ꯁꯪꯒꯥꯏꯗ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕꯗꯣ ꯆꯥꯃꯤꯟꯅꯅꯤ ꯊꯛꯃꯤꯟꯅꯅꯤ ꯀꯔꯤꯅꯣ ꯀꯣꯏꯅꯤ ꯀꯣ ꯀꯀꯥ ꯆꯠꯂꯒꯦ ꯏꯁꯥꯒꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯪꯀꯜ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯎꯁꯥ ꯎꯅꯕꯁꯦ ꯌꯥꯝ ꯄꯦꯜꯂꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯅꯪꯗꯤ ꯃꯅꯤꯄꯨꯔ ꯀꯁꯥꯔ ꯂꯥꯛꯄꯗꯤ ꯀꯣꯝꯃꯦ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯊꯤꯡꯉꯝꯅꯤꯅ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯍꯦꯟꯅꯕꯗꯤ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯅꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯔꯗꯝꯅꯤ ꯏꯔꯥꯡꯁꯤꯅ ꯇ꯭ꯔꯦꯟꯒ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯑꯣꯄꯟ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯤꯔꯤꯐꯥꯎ ꯆꯠꯇ꯭ꯔꯦ ꯇ꯭ꯔꯦꯟꯁꯦ ꯀꯁꯥꯔ ꯁꯤꯕ ꯏꯁꯇꯦꯁꯟꯗ ꯂꯣꯏꯔꯦ ꯁꯨꯝ ꯑꯗꯨꯅ ꯅꯣꯏ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯗꯤ ꯀꯣꯝꯃꯦꯕ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯃꯤ ꯁꯨꯝ ꯂꯥꯛꯑꯦ ꯀꯁꯥꯔꯗ ꯍꯥꯏꯗꯤ ꯃꯣꯏ ꯍꯦꯂꯤꯀꯣꯞꯇꯔꯗ ꯁꯨꯝ ꯂꯥꯛꯑꯦꯕ ꯏꯝꯐꯥꯜꯗꯩꯅ ꯖꯤꯔꯤꯗꯩꯅ ꯀꯁꯥꯔ ꯁꯨꯝ ꯀꯣ ꯅꯣꯏ ꯃꯅꯤꯄꯨꯔꯗꯤ ꯅꯨꯡꯉꯥꯏ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯂꯩꯕꯅꯤꯅ ꯀꯣꯝꯃꯦꯕ ꯍꯥꯏꯗꯤ ꯁꯤꯜꯆꯔꯗꯩꯅ ꯃꯅꯤꯄꯨꯔꯗꯩꯅ ꯗꯥꯏꯔꯦꯛ ꯁꯤꯜꯆꯔꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯂꯩ ꯁꯥꯔꯚꯤꯁ ꯂꯩ ꯑꯗꯨꯝ ꯆꯠꯂꯤ ꯍꯥꯏ ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯇ꯭ꯔꯤꯗ ꯑꯩ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯒꯥꯔꯤ ꯂꯝꯕꯤꯗ ꯂꯥꯛꯑꯝꯕꯅꯦ ꯇꯧꯔꯤꯁꯦ ꯏꯔꯥꯡꯁꯦ ꯑꯗꯨꯅꯤ ꯏꯔꯥꯡꯁꯦ ꯑꯇꯥ ꯐꯅꯤ ꯊꯥꯗꯗꯦ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒ ꯌꯨꯀ꯭ꯔꯦꯟꯒ ꯂꯥꯟ ꯇꯧꯅꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯦ ꯎꯁꯥꯀꯣ ꯂꯥꯛꯏꯅꯤ ꯏ ꯑꯩꯕꯣ ꯑꯩ ꯈꯜꯂꯤꯀꯥꯟ ꯃꯁꯥ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯦꯡꯀꯅꯤꯅ ꯃꯃꯥ ꯂꯥꯛꯄ ꯅꯪꯒꯅꯦꯅ ꯑꯩ ꯀꯟꯅ ꯈꯜꯂꯤ ꯑꯥꯗꯤ ꯆꯠꯄꯒ ꯑꯗꯨꯝ ꯂꯩ ꯃꯃꯥ ꯌꯥꯝ ꯐꯠꯇꯦ ꯅꯪꯅ ꯑꯌꯨꯛꯇꯩ ꯆꯠꯈ꯭ꯔꯒ ꯀꯩꯅꯣꯗ ꯅꯨꯡꯊꯤꯜ ꯂꯥꯛꯑꯒ ꯑꯅꯤꯔꯛ ꯑꯣꯛꯄ꯭ꯔꯥꯕꯗꯣ ꯍꯣꯏ ꯁꯥꯔꯚꯤꯁꯄꯨꯗꯤ ꯂꯩꯕꯅꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯕꯣꯔꯤꯁꯥꯅꯤꯅ ꯎꯁꯥꯀꯣ ꯍꯌꯦꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤꯡꯒ ꯂꯣꯏꯔꯀꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯗꯨꯒ ꯂꯥꯛꯑꯣ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗꯗꯤ ꯂꯩꯀꯪ ꯊꯥꯖꯧꯔꯦ ꯅꯣꯡ ꯆꯤꯡ ꯆꯨꯔꯔꯣꯏ ꯀꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯁꯨ ꯌꯧꯔꯛꯑꯅꯤ ꯀꯁꯥꯔꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯂꯩꯕ ꯁꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅꯀꯣ ꯑꯩ ꯃꯅꯤꯄꯨꯔ ꯈꯔ ꯂꯩꯔꯝꯕꯗꯣ ꯑꯩ ꯒꯣꯕꯤꯟꯗ ꯈꯣꯏꯔꯝꯃꯛꯑꯦ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯑꯇꯩꯗꯤ ꯑꯩ ꯂꯣꯛꯇꯥꯛꯀꯗꯤ ꯀꯣꯏꯔꯨꯗ꯭ꯔꯦꯀꯣ ꯆꯦꯡꯁꯤ ꯅꯥ ꯌꯦꯛꯇꯒ ꯂꯥꯛꯑꯗꯤ ꯏꯆꯟꯒ ꯍꯦꯛꯇ ꯀꯣꯏꯔ ꯂꯣꯏꯔꯦꯅꯀꯣ ꯆꯦꯡꯁꯤ ꯐꯪꯉꯗꯤ ꯂꯥꯛꯀꯦ ꯍꯣꯏ ꯆꯥꯟꯁ ꯐꯪꯉꯗꯤ ꯂꯥꯛꯀꯦ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤꯁꯨ ꯏꯔꯥꯡ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯁꯥꯔꯣꯝꯗ ꯍꯥꯏꯒꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯔꯤꯁꯥ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤꯡ ꯁꯨꯕ ꯃꯇꯝ ꯅꯣꯡꯖꯨ ꯄꯟꯊꯥ ꯀꯣ ꯑꯗꯣ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯇꯕ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯏꯗꯤ ꯀꯣ ꯅꯪ ꯒꯥꯔꯤ ꯂꯝꯕꯤꯗ ꯂꯥꯛꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏ ꯂꯩꯅꯤ ꯅꯪ ꯂꯥꯛꯀꯅꯤꯗꯤ ꯑꯪꯀꯜ ꯁꯣꯏꯗꯅ ꯑꯩ ꯉꯥꯏꯔꯝꯒꯅꯤꯀꯣ ꯅꯪ ꯖꯤꯔꯤꯗ ꯅꯪꯅ ꯀꯩꯒꯨꯝꯕ ꯂꯥꯛꯑꯗꯤ ꯖꯤꯔꯤꯗꯩꯅ ꯏꯝꯐꯥꯜꯗꯩꯅ ꯖꯤꯔꯤꯐꯥꯎ ꯂꯥꯛꯑꯣ ꯖꯤꯔꯤ ꯌꯧꯔꯗꯤ ꯑꯪꯀꯜꯅ ꯁꯨꯝ ꯑꯣꯛꯄ ꯂꯥꯛꯄ ꯌꯥꯔꯦ
nang direct silchar flight lakta su hali direct nang silchar da lakta su ne kai hai jiri imphal dai na jiri thunga dim jare na jiri airport gi num car da lakpa jare uncle oi jona adu lakpa da nang gi rani manau re phitu phane ne phi yam pro pa jare ko de mayam su sum lok ni nang gi flight lakpa gi charge su sum hanjalani na ko last kem khaluno uncle li yam thamoi ting ba mini ko uncle na 2015 da manipur lam do adugodi ingi eusa chumbra hoti yam sai hai manipur se aina 2015 da lak do adugodi ingi chumbra usa matam du ingi abane ko ayuki I thokpa khopa sum phuri ma sum lilam ya ko hoti sare hai dang sai hai duni on matam sin on thokpani da ji de su imanabi jam luna tinaba imanabi amagi mamagi mapamni makhoi su mamang chahida chalu bani makhoi oh lau manabi de changani madagadi kasada su lakani uncle gida adu nang lakpata gadi uncle gidi nang hapta mamang da khangan da jate ko hojikti jam khenare sabase hengale hoyaba han yam sami ke jungle lektre jungle koktoe uwa thadre ko handi imphal se ingbada silong harami chakku chu ko phajaram ka poni ko hoiti yam sare duman su hai nang hai go chap manare ko nang ka salak pata ga di hapta mamang da khangdaba uncle gidi thakai mangda ke ka uncle gidi sei chapani na nang na ta hai ga di hayeng hai lak pagi kokting da khara nuai do man da ko puraga lore phajaba phi mayam aseng bai ni nang poradi myam longna ki to mi smart tongna manipur dagi akhoi mongol isai sakbagi machan pi malai phi pore hai da myam om chala ka dom ni to uncle gai da pura chala ro kana khulam da dum longna ki to mi akhoi ki kasada leiriba bus kan di hai fia ko khun mapan tai ba usha tabra khun mapan ai chaw khun ni ko khulama da dumna lising amale ba chatuk leba chonga leba chohum leba chambi leba chani leba chatuk leba chambi leba somai namatani maro khuna pando ai khange ai khuna pando all kasada haita all kasar agotola tripura badarpu kakabu uncle bu khang der mi letia nang na pora su kai mahut mangwa ko nang la ka do flight up dang gi bara sum hanjel ne ba nang chapada uncle sum jaw lo re kai no manipur lok ta ka ko thara ni madagi kai kai yam nei hada manipur ya kuki sing sin na popi tha ba ri jing thok po sha jin na jam hengali ni jam phata ba paisa adagi tauri ba gari mai khu mayam si mani aduni moi de ko mo se chai popi bambi tha jang kam tôi ko se angam thok sin jang han da bri thok ko tan ni duni phata ba kari hai ni sa upai dek ke oke usa matam sange chanju uncle gi channel dang sadigi lakpidan support to biba jam nungare chen ba nunga wai sanami na nungare ko de aisu live solution na ba tawrage ko aiju jumna hanna ba tawrage ado hore mu unasi koru lae aidi horen phajana lakcherage koru nang rang chakhaga chichere bidalai hoi aduna aigi sel bongbagi natena
มายามด้วยนุ่งชีไปหลักอย่างเงี้ยมาหุดปูพังเลยดีจ่าเลยแต่พังก็ด้วยก็จุ่มมีนั่งหายโดยเช่นนั้นเลยไม่ได้ตนะมายามอุ่นว่ากระชาลันดมเดากูรู้ไปชุนุ่งไงนะก็กระชาลันดมเดาชูก็ทุกคนนี่จะทุกคนนี่ก็ก็การเราให้ยังอังกันหายตัวนี้ให้ยังนั่งกันตัวแล้วก็ห้อยอังกันมาทางเจเนลดามุกแห่งรัสเซียห้อยนึงทางเนี้ยนั่งช่างอะไรปุ่งใต้เดี๋ยวเราอุก็aduh hunasi oke usaha bye bye potharo koro ngasai ngarang ne nang chakraga kanulai revita lai khangaba aduh makti horen phangna lage aduh koro kano kakawam hage nang hon nang hanlak kanu khangaba ne bye bye hai usaha bye bye potharo hon namu nasi aduh ai ne khangaba ne hai ba kai gino debita kanuna korona du usina ise debita kau jaraga nang asung kumak tawa nang laku itu kari gino hang boko aduga ai na angang du usina haraga mana kai hai koru khamra mana ai nusi ba do na mana ai himsabi hai do ai se hurung ado mai ba ai se kuki himsabi dai mana hai ba ai na angang ni angang du si angang du mina chỉ yang kau nang lak man du ke mak hincha bi hai khang na ke hincha bi ka du kai nang khang ko mai ba ka angang na he ma ne ba hai khang ba mai ba angang he ma ni ka ho kan se ma hai ba ni chỉ che bi ta na na dang hoi nang han lak ko kham la chỉ che bi ta la kan de nang chang o kham da ado hoi nang hincha bi ka hai mu ko yam chao ni chỉ che do hoi di ba ban chỉ che do kham da na ai hai baมาหายว่าไอ้ตัวหนึ่งชีวิตตัวนั้นมาไหนบุญชาบิก็ให้ด้วยไอ้ไหนว่าครั้งเดียววันที่ได้อ่างงี้หนึ่งชีน่าจะมาให้แม่นั่งโคก็มาหลักอย่างเลยแม่มาให้ก็โอเคก็เรากะกาลุชาลก็กะกาสิเจอนี่ก็เราคนหนึ่งทางมุอุณชีจินเอาก็โหยมันมาให้ว่าไอ้หนึ่งชีวิตตัวนั้นมาไหนบุญชาบิให้ด้วยไอ้คุกกี้บุญชาบิได้มาให้ว่าไอ้บุกุกินจ้ะฮับไปร้านเด็กแกมาไปบ่อย่าไอ้บุกุกินจ้าไปได้เลยไอ้นัดอ่างนี่ให้เนี่ยหาเรื่องข้างบนเนี่ยอ่างมีโกเลสกาวได้อ่างนี่จำกินจำงานเจ้สิเจได้ไปได้สิเจได้กงจะนั่งหลัดไม่มัดจะเขาก็หลัดแต่เรื่องไงไอ้เรื่องให้นั่งหาหลัดเขาว่าอุ่นดีโอเคก็ดูบายบายให้ดีกว่าท่าหรอพยายามมุเกิดการที่เจนอุ่นสิก็นั่งไก่ยังใจMasih kolej selalu bra. Tu sendiri laga tan ni ke terang anu pun. Tan ni ke tu sendiri laga. Pung ba ta tan ni cha ja. Tan ni ke. Ada tan ni kan namu dundu. Neng ngak kana ing khang bra. Ai wa tu ko maki wa ni ne. Pumba dah laga patik baba kanugi jiri jing ubo tendu jaga saya pakar thor to only oke koro hore mu na siko koro ai bai ora ge kuire angkalan de siko ado hore mu na siko koro kanyang chang si kole salubra koroไอ้ยังจานไทยจานถึงนักแกะไปเลยนี่ใกล้ได้กี่ชิ้นดูอ่ะชาถุยมามาบินชาถุยมาใกล้ดิชาถุยบินเฮ้ยมวยเข็มไม่ดีกันจีนั่นใช่ไหมเฮ้แต่ลูกเราเด็กเก้าหัวเด็กวันนั้นใครดูกี่เอาค่อยจ้าเลยแต่หนูไม่ได้ปูไว้บินอันนี้มีไอ้คนเลยครั้งนี้ไอ้เขาก็ตำบุรักตีเนี่ยยี่เคยกัดดูไอ้เลยครั้งดูไอ้พ้นตรงครั้งนึงด้วยมั้ยCetera, hoi, unasi ko koro, oke, bye koro, hoi unasi, ungan hati lau ko, nang han lak kanu, cici lak sini ko, oke, bye. Hoi, apa? Jumlah apa ni apa?